ꯂꯤꯄꯨꯟ ꯆꯦꯅꯦꯜꯕꯨ ꯃꯤꯠꯌꯦꯡ ꯇꯥꯕꯤꯔꯤꯕ ꯈ꯭ꯋꯥꯏ ꯇꯔꯥꯕꯨ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯏꯔꯝꯗꯝꯒꯤ ꯑꯣꯏꯕ ꯐꯨꯡꯒꯥꯋꯥꯔꯤ ꯂꯣꯏꯅꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯐꯨꯔꯨꯞ ꯀꯥꯡꯂꯨꯞꯀꯤ ꯋꯥꯔꯤ ꯃꯆꯥ ꯀꯌꯥ ꯑꯃ ꯆꯦꯅꯦꯜ ꯑꯁꯤꯅ ꯃꯤꯌꯥꯝꯗ ꯂꯦꯞꯄ ꯂꯩꯇꯅ ꯈꯨꯗꯣꯜ ꯇꯝꯖꯔꯤ꯫ ꯂꯣꯏꯅꯅ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯍꯦꯟꯅ ꯃꯄꯨꯡ ꯐꯥꯅꯕꯒꯤꯗꯃꯛꯇ ꯑꯗꯣꯝꯒꯤ ꯊꯧꯖꯥꯜ ꯅꯤꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝꯅ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯋꯥꯔꯤ ꯑꯃꯈꯛ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯗ ꯁꯤꯖꯤꯟꯅꯔꯤꯕ ꯋꯥꯍꯩ ꯋꯥꯇꯥ ꯄꯨꯝꯅꯃꯛ ꯑꯏꯕꯒꯤ ꯋꯥꯈꯜꯂꯣꯟꯅ ꯁꯥꯒꯠꯆꯔꯒ ꯏꯖꯕꯅꯤ꯫ ꯋꯥꯔꯤ ꯑꯁꯤ ꯄꯥꯊꯣꯛꯆꯔꯛꯄ ꯃꯇꯝꯗ ꯁꯣꯏꯈꯤ ꯂꯥꯟꯈꯤꯕ ꯋꯥꯍꯩ ꯋꯥꯇꯥ ꯌꯥꯎꯈ꯭ꯔꯕꯁꯨ ꯇꯥꯕꯤꯔꯤꯕ ꯈ꯭ꯋꯥꯏ ꯈꯤꯕꯤꯛꯅ ꯆꯥꯎꯅ ꯉꯥꯛꯄꯤꯒꯅꯤ꯫ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡꯗꯤ ꯎꯔꯦꯜ꯫ ꯋꯥꯔꯤ ꯑꯁꯤ ꯀꯔꯤ ꯀꯝꯗꯧꯕꯒꯦ ꯍꯥꯏꯕꯗꯨ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯈꯨꯗꯣꯜ ꯇꯝꯖꯔꯤ꯫ ꯎꯔꯦꯜ ꯆꯤꯡꯎꯔꯣꯛ ꯀꯧꯕ ꯈꯨꯜ ꯑꯁꯤꯒꯤ ꯆꯤꯡꯁꯥꯡ ꯅꯥꯄꯣꯝ ꯑꯗꯣꯝꯒꯤ ꯎꯃꯪ ꯑꯁꯤꯗ ꯁꯤꯡ ꯆꯟꯕ ꯂꯥꯛꯄ ꯅꯨꯄꯥ ꯃꯈꯣꯏ ꯑꯍꯨꯝꯗꯨ ꯎꯃꯪꯒꯤ ꯎꯖꯥꯎ ꯀꯌꯥ ꯌꯥꯅꯅꯕ ꯊꯧꯔꯥꯡ ꯇꯧꯔꯝꯃꯤ꯫ ꯃꯇꯝ ꯑꯁꯤꯗ ꯏꯈꯪ ꯈꯪꯍꯧꯗꯅ ꯑꯀꯟꯕ ꯅꯣꯡꯂꯩ ꯅꯨꯡꯁꯤꯠ ꯂꯥꯛꯂꯝꯃꯤ꯫ ꯏꯁ ꯀꯔꯤ ꯃꯇꯧꯅꯣ! ꯍꯧꯖꯤꯛꯇꯗ ꯑꯇꯤꯌꯥ ꯏꯁꯦꯡ ꯁꯦꯡꯅ ꯂꯩꯔꯝꯕ ꯑꯗꯨ ꯏꯈꯪ ꯈꯪꯍꯧꯗꯅ ꯑꯀꯤꯕꯒꯤ ꯃꯁꯛ ꯑꯣꯏꯔꯕ ꯃꯇꯧꯒꯨꯝ ꯑꯇꯤꯌꯥ ꯄꯨꯝꯕ ꯄꯨꯝꯃꯝ ꯃꯝꯁꯤꯟꯈ꯭ꯔꯤꯕ ꯑꯁꯤꯅ! ꯅꯣꯡꯂꯩ ꯅꯨꯡꯁꯤꯠꯁꯨ ꯑꯁꯨꯝ ꯀꯟꯁꯤꯜꯂꯛꯂꯦ꯫ ꯃꯔꯨꯞ ꯂꯣꯏꯁꯥ, ꯑꯩꯈꯣꯏ ꯍꯥꯟꯅ ꯃꯐꯝ ꯆꯥꯕ ꯑꯃ ꯌꯦꯡꯈꯤꯁꯤ꯫ ꯃꯗꯨ ꯅꯠꯇ꯭ꯔꯕꯗꯤꯅꯦ ꯀꯌꯥ ꯈꯨꯗꯣꯡ ꯆꯥꯔꯔꯣꯏ꯫ ꯃꯗꯨꯅ ꯐꯔꯒꯅꯤ ꯃꯔꯨꯞ꯫ ꯈꯨꯠꯂꯥꯏꯁꯤꯡ ꯑꯁꯤꯁꯨ ꯄꯥꯏꯅꯔꯛꯂꯁꯤ꯫ ꯑꯁꯤ ꯍꯥꯏꯅꯗꯨꯅ ꯃꯈꯣꯏ ꯑꯍꯨꯝꯗꯨ ꯃꯐꯝ ꯆꯥꯕ ꯎꯖꯥꯎ ꯑꯃꯒꯤ ꯃꯐꯝꯗ ꯂꯩꯁꯤꯟꯗꯨꯅ ꯂꯩꯅꯔꯝꯃꯤ꯫ ꯏꯈꯪ ꯈꯪꯍꯧꯗꯅ ꯑꯗꯨꯃꯛ ꯑꯇꯠ ꯑꯈꯝ ꯂꯩꯇꯅ ꯅꯣꯡꯁꯨ ꯆꯨꯊꯔꯛꯂꯝꯃꯤ꯫ ꯑꯈꯥꯛ ꯑꯔꯥꯎ ꯀꯌꯥ ꯑꯃꯁꯨ ꯌꯥꯎꯔꯝꯃꯤ꯫ ꯃꯍꯧꯁꯥꯒ ꯃꯥꯟꯅꯗꯕ ꯃꯇꯧ ꯑꯗꯨꯗ ꯎ ꯌꯥꯟꯕ ꯂꯥꯛꯄ ꯅꯨꯄꯥ ꯑꯍꯨꯝꯗꯨ ꯌꯥꯝꯅ ꯉꯛꯂꯝꯃꯤ꯫ ꯑꯩꯈꯣꯏꯗꯤ ꯑꯁꯨꯝꯅ ꯅꯣꯡ ꯆꯨꯔꯛꯀꯅꯤ ꯈꯪꯗꯕꯅꯤꯅ ꯅꯣꯡ ꯊꯨꯞꯅꯅꯕ ꯇꯦꯝꯄꯥꯛꯁꯨ ꯑꯃꯠꯇ ꯄꯨꯅꯔꯛꯍꯧꯗꯦ꯫ ꯌꯨꯝꯗ ꯍꯜꯋꯥꯏꯒꯗꯕꯁꯨ ꯐꯅ ꯊꯥꯞꯄꯤ꯫ ꯑꯍꯜꯒꯤ ꯃꯣꯡꯕ ꯁꯪꯒꯥꯏꯗ ꯆꯪꯁꯤꯟꯗꯨꯅ ꯇꯦꯝꯄꯥꯛ ꯂꯧꯔꯨꯒꯗꯕꯁꯨ ꯀꯌꯥ ꯐꯤꯕꯝ ꯆꯥꯔꯔꯣꯏ ꯇꯧꯔꯤꯕꯁꯦ꯫ ꯑꯁꯤ ꯍꯥꯏꯅꯗꯨꯅ ꯃꯈꯣꯏ ꯑꯍꯨꯝꯗꯨ ꯄꯥꯝꯕꯩ ꯂꯩꯇ ꯃꯁꯥ ꯄꯨꯝꯕ ꯅꯣꯡꯅ ꯄꯨꯝꯆꯣꯠ ꯆꯣꯠꯇꯨꯅ ꯎꯖꯥꯎ ꯑꯗꯨꯒꯤ ꯃꯔꯨꯝꯗ ꯇꯥꯁꯤꯟꯗꯨꯅ ꯂꯩꯅꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯂꯩꯅꯔꯤꯉꯩ ꯃꯇꯝ ꯑꯁꯤꯗ ꯈꯪꯍꯧꯗꯅ ꯅꯨꯄꯥ ꯑꯃꯒꯤ ꯃꯉꯛ ꯁꯝꯗ ꯎꯔꯥ ꯑꯃꯅ ꯌꯥꯝꯅ ꯀꯟꯅ ꯌꯦꯠꯁꯤꯜꯂꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯅꯨꯄꯥ ꯑꯗꯨ ꯎꯊꯛꯇ ꯇꯝꯅ ꯄꯨꯈꯠꯈꯤꯔꯝꯃꯤ꯫ ꯅꯨꯄꯥ ꯑꯗꯨꯅ ꯑꯃꯨꯛꯇꯪ ꯍꯧꯅ ꯂꯥꯎꯔꯛꯂꯝꯃꯤ꯫ ꯃꯇꯝ ꯑꯁꯤꯗ ꯅꯨꯄꯥ ꯑꯅꯤꯗꯨꯁꯨ ꯌꯥꯝꯅ ꯉꯛꯄꯒ ꯂꯣꯏꯅꯅ ꯌꯥꯝꯅ ꯄꯥꯈꯠꯂꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤꯁꯨ ꯊꯋꯥꯏ ꯍꯤꯡꯅꯅꯕ ꯆꯦꯟꯒꯦ ꯇꯧꯔꯝꯃꯤ꯫ ꯃꯇꯝ ꯑꯁꯤꯗ ꯑꯉꯛꯄꯒꯤ ꯃꯇꯧꯅꯤ, ꯎꯔꯥ ꯀꯌꯥꯅ ꯈꯪꯍꯧꯗꯅ ꯃꯊꯟꯇ ꯆꯦꯟꯊꯣꯔꯛꯇꯨꯅ ꯅꯨꯄꯥ ꯑꯃꯒꯤ ꯃꯊꯕꯥꯛ ꯃꯄꯥ ꯆꯞ ꯆꯥꯅ ꯌꯨꯡꯂꯝꯃꯤ꯫ ꯂꯩꯍꯧꯔꯤꯕ ꯑꯇꯣꯞꯄ ꯅꯨꯄꯥ ꯑꯗꯨꯁꯨ ꯎꯔꯤꯅ ꯈꯔ ꯌꯦꯠꯁꯤꯟꯕ ꯍꯧꯔꯛꯄꯃꯛꯇꯗ ꯃꯍꯥꯛꯀꯤ ꯃꯈꯨꯠꯇ ꯄꯥꯏꯔꯤꯕ ꯁꯤꯡꯖꯪ ꯑꯗꯨꯅ ꯌꯥꯝꯅ ꯊꯨꯅꯃꯛ ꯌꯥꯟꯊꯠꯇꯨꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯃꯍꯥꯛ ꯊꯋꯥꯏ ꯍꯤꯡꯅꯅꯕ ꯅꯥꯟꯊꯣꯛꯇꯨꯅ ꯆꯦꯜꯂꯝꯃꯤ꯫ ꯀꯔꯤ ꯃꯇꯧꯅ! ꯃꯍꯥꯛ ꯃꯁꯥꯗꯨ ꯈꯔꯗꯤ ꯑꯗꯨꯛ ꯁꯣꯛꯂꯝꯃꯤ꯫ ꯑꯍꯜꯒꯤ ꯃꯇꯝ ꯑꯣꯏꯁꯤꯜꯂꯛꯂꯕ ꯃꯁꯝ ꯑꯗꯨ ꯄꯨꯡꯉꯧ ꯉꯧꯔꯕ ꯅꯨꯄꯥ ꯑꯃꯈꯛ ꯃꯍꯥꯛꯀꯤ ꯃꯌꯨꯝꯒꯤ ꯃꯥꯡꯒꯣꯜꯗ ꯍꯤꯗꯥꯛ ꯐꯨꯊꯛꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯅꯥꯀꯟꯗ ꯅꯍꯥ ꯑꯣꯏꯔꯤꯕ ꯄꯥꯈꯪ ꯃꯆꯥ ꯑꯃꯅ ꯑꯍꯜ ꯑꯁꯤꯒꯤ ꯃꯈꯣꯡ ꯃꯈꯨꯠ ꯅꯣꯏꯕꯤꯗꯨꯅ ꯊꯧꯒꯜ ꯇꯧꯖꯔꯤ꯫ ꯉꯥꯟꯊꯛ ꯑꯗꯨꯒ ꯅꯣꯡ ꯆꯨꯔꯤꯕ ꯑꯁꯤꯒ ꯌꯥꯝꯅ ꯆꯥꯟꯅꯕ ꯍꯥꯏꯕꯗු ꯑꯍꯜ ꯑꯁꯤꯒꯤ ꯋꯥꯈꯜꯗ ꯐꯥꯎꯖꯔꯝꯃꯤ꯫ ꯃꯍꯥꯛ ꯋꯥꯈꯜ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯍꯤꯗꯥꯛꯐꯨ ꯑꯗꯨ ꯊꯛꯇꯨꯅ ꯂꯩꯔꯤ꯫ ꯑꯁꯨꯝꯅ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯁꯤꯗ ꯅꯣꯡꯂꯛ ꯑꯗꯨꯗ ꯅꯨꯄꯥ ꯑꯃꯈꯛ ꯊꯣꯡꯒꯥꯜꯂꯣꯝꯗꯒꯤ ꯌꯥꯝꯅ ꯋꯥꯅ ꯆꯦꯟꯁꯤꯜꯂꯛꯄꯗꯨ ꯑꯍꯜ ꯑꯁꯤꯒꯤ ꯊꯧꯒꯜ ꯇꯧꯗꯨꯅ ꯂꯩꯔꯤꯕ ꯄꯥꯈꯪ ꯃꯆꯥ ꯑꯁꯤꯅ ꯎꯔꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯑꯍꯜ ꯑꯗꯨꯒꯤ ꯃꯁꯥ ꯅꯣꯝꯗꯨꯅ ꯌꯦꯡꯉꯨ ꯍꯥꯏꯗꯨꯅ ꯈꯪꯍꯜꯂꯝꯃꯤ꯫ ꯊꯣꯡꯒꯥꯜꯂꯣꯝꯗꯒꯤ ꯊꯋꯥꯏ ꯍꯤꯡꯅꯅꯕ ꯌꯥꯝꯅ ꯀꯟꯅ ꯆꯦꯟꯁꯤꯜꯂꯛꯂꯤꯕ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯉꯥꯟꯊꯛ ꯊꯛꯇꯨꯅ ꯂꯩꯔꯝꯕ ꯑꯍꯜ ꯑꯁꯤ ꯐꯨꯛ ꯍꯧꯒꯠꯂꯛꯏ꯫ ꯃꯍꯥꯛ ꯌꯥꯝꯅ ꯉꯛꯂꯝꯃꯤ꯫ ꯊꯣꯡꯒꯥꯜꯂꯣꯝꯗꯒꯤ ꯆꯦꯟꯁꯤꯜꯂꯛꯂꯤꯕ ꯅꯨꯄꯥ ꯑꯁꯤꯅ ꯃꯃꯥꯡꯗ ꯊꯣꯛꯈꯤꯕ ꯋꯥꯐꯝ ꯄꯨꯝꯅꯃꯛ ꯑꯍꯜ ꯑꯣꯏꯔꯕ ꯅꯨꯄꯥ ꯑꯁꯤꯗ ꯋꯥꯔꯤ ꯂꯤꯗꯨꯅ ꯈꯪꯍꯜꯂꯝꯃꯤ꯫ ꯄꯥꯎ ꯑꯗꯨ ꯇꯥꯕꯗ ꯑꯍꯜ ꯑꯁꯤ ꯌꯥꯝꯅ ꯉꯛꯂꯝꯃꯤ꯫
ꯃꯗꯨꯕꯨ ꯑꯣꯏꯊꯣꯛꯄ ꯌꯥꯕ꯭ꯔꯥ? ꯑꯁꯨꯛ ꯀꯨꯏꯕ ꯃꯇꯝ ꯑꯁꯤꯗ ꯑꯗꯨꯒꯨꯝꯂꯕ ꯈꯨꯗꯣꯡꯊꯤꯕ ꯑꯃꯠꯇ ꯊꯣꯔꯛꯇꯅ ꯂꯥꯛꯄꯅꯤ꯫ ꯋꯥꯐꯝ ꯑꯁꯤ ꯑꯩꯍꯥꯛ ꯊꯥꯖꯕ ꯉꯝꯗꯦ꯫ ꯅꯨꯄꯥ ꯑꯗꯨꯅ ꯁꯣꯔ ꯊꯕꯦꯠ ꯊꯕꯦꯠ ꯍꯣꯟꯗꯨꯅ ꯃꯈꯥ ꯇꯥꯖꯔꯛꯂꯝꯃꯤ꯫ ꯄꯨꯝꯅꯃꯛ ꯑꯆꯨꯝꯕꯅꯤ꯫ ꯏꯄꯟꯒꯤ ꯊꯕꯛ ꯑꯁꯦ ꯅꯆꯥ ꯑꯩꯍꯥꯛ ꯃꯈꯥ ꯇꯥꯅ ꯆꯠꯊꯕ ꯉꯝꯖꯔꯔꯣꯏ꯫ ꯅꯨꯄꯥ ꯑꯁꯤꯒꯤ ꯋꯥꯐꯝ ꯑꯁꯤ ꯇꯥꯕꯗ ꯑꯍꯜ ꯑꯁꯤꯅ ꯃꯥꯏꯊꯣꯡꯗ ꯅꯣꯛꯐꯦꯠ ꯇꯧꯅ ꯅꯨꯄꯥ ꯑꯗꯨꯗ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ, ꯏꯕꯨꯡꯉꯣ ꯁꯥꯅꯧ, ꯅꯍꯥꯛ ꯃꯨꯟꯅ ꯑꯃꯨꯛꯇ ꯈꯜꯂꯨꯗ꯫ ꯊꯕꯛ ꯑꯁꯤꯅ ꯅꯍꯥꯛꯀꯤ ꯄꯨꯛꯆꯥꯛ ꯑꯣꯏꯗꯨꯅ ꯂꯥꯛꯄꯅꯤ ꯍꯥꯏꯕꯁꯤ ꯅꯍꯥꯛ ꯄꯨꯡꯀꯥꯎ ꯀꯥꯎꯊꯣꯛꯂꯒꯦ ꯈꯜꯂꯕ꯭ꯔꯥ? ꯐꯔꯦ ꯐꯔꯦ, ꯀꯔꯤꯁꯨ ꯀꯥꯏꯗꯦ꯫ ꯅꯍꯥꯛꯅ ꯈꯪꯂꯤꯕꯗꯨꯅꯤ ꯑꯩꯍꯥꯛꯀꯤꯗꯤ ꯃꯤ ꯀꯔꯤꯁꯨ ꯋꯥꯠꯂꯣꯏꯀꯣ꯫ ꯑꯍꯜ ꯑꯁꯤꯒꯤ ꯋꯥꯐꯝ ꯑꯁꯤ ꯇꯥꯕꯗ ꯅꯨꯄꯥ ꯑꯁꯤ ꯑꯃꯨꯛꯁꯨ ꯃꯌꯨꯝꯒꯤ ꯂꯩꯇ ꯂꯥꯏꯔꯒꯤ ꯋꯥꯈꯜ ꯈꯜꯂꯛꯏ꯫ ꯑꯃꯨꯛꯁꯨ ꯈꯜꯂꯤ, ꯉꯁꯤꯒꯤ ꯑꯗꯨꯛ ꯇꯝꯊꯤꯔꯕ ꯊꯧꯗꯣꯛ ꯑꯗꯨꯅ ꯑꯩꯍꯥꯛꯄꯨꯁꯨ ꯀꯔꯤ ꯑꯃꯨꯛ ꯊꯣꯛꯍꯜꯂꯛꯀꯗꯧꯔꯤꯕ? ꯋꯥꯐꯝ ꯃꯌꯥꯝꯁꯤꯡ ꯑꯁꯤ ꯈꯜꯂꯨꯕꯗ ꯁꯥꯅꯧ ꯋꯥꯈꯜ ꯄꯨꯕ ꯉꯝꯂꯝꯗꯦ꯫ ꯃꯍꯥꯛ ꯃꯀꯣꯛ ꯉꯥꯎꯔꯛꯇꯨꯅ ꯂꯩꯃꯥꯏꯗ ꯂꯣꯡꯅ ꯍꯥꯏꯊꯈꯤꯔꯝꯃꯤ꯫ ꯃꯌꯥꯝ ꯆꯪꯁꯤꯟꯗꯨꯅ ꯁꯥꯅꯧꯕꯨ ꯂꯥꯏꯀꯠꯅꯔꯝꯃꯤ꯫ ꯑꯍꯤꯡꯒꯤ ꯃꯇꯝꯅꯤ꯫ ꯆꯍꯤ 22 ꯁꯨꯔꯕꯤ ꯂꯩꯁꯥꯕꯤ ꯃꯆꯥ ꯑꯃ ꯃꯁꯝ ꯃꯅꯥ ꯏꯐꯥ ꯐꯥ ꯍꯦꯛ ꯌꯦꯡꯕ ꯃꯇꯝꯗ ꯃꯍꯥꯛ ꯑꯁꯤ ꯋꯥꯈꯜ ꯆꯣꯏꯔꯕꯤ ꯃꯤꯁꯛ ꯑꯃ ꯍꯥꯏꯕꯗꯨ ꯏꯔꯥꯏ ꯂꯥꯏꯅ ꯈꯪꯕ ꯉꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯀꯥ ꯑꯗꯨꯗ ꯃꯈꯣꯡ ꯃꯈꯨꯠꯁꯤꯡ ꯌꯥꯝꯅ ꯆꯦꯛꯁꯤꯟꯅ ꯄꯨꯟꯁꯤꯟꯗꯨꯅ ꯊꯅꯝꯃꯤ꯫ ꯅꯨꯄꯤ ꯃꯆꯥ ꯑꯁꯤꯅ ꯑꯃꯨꯛꯁꯨ ꯀꯟꯅ ꯀꯟꯅ ꯂꯥꯎꯔꯤ, ꯊꯥꯗꯣꯛꯄꯤꯌꯨ ꯍꯥꯏꯗꯨꯅ꯫ ꯃꯍꯥꯛꯀꯤ ꯃꯇꯧ ꯑꯁꯤꯗ ꯃꯍꯥꯛꯄꯨ ꯄꯣꯛꯄ ꯄꯂꯦꯝ ꯄꯟꯊꯧ ꯃꯈꯣꯏ ꯑꯅꯤꯗꯨ ꯊꯃꯣꯏ ꯌꯥꯝꯅ ꯀꯥꯏꯔꯝꯃꯤ꯫ ꯑꯄꯣꯛꯄꯤ ꯄꯂꯦꯝ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯃꯄꯨꯔꯣꯏꯕꯗ ꯌꯥꯝꯅ ꯊꯋꯥꯏ ꯅꯨꯡꯉꯥꯏꯇꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ, ꯑꯩꯈꯣꯏꯅ ꯑꯁꯨꯝꯅ ꯏꯆꯥꯕꯨ ꯐꯥꯖꯤꯟꯗꯨꯅ ꯊꯝꯕꯁꯦ ꯑꯩꯍꯥꯛ ꯌꯦꯡꯕ ꯉꯝꯗ꯭ꯔꯦ, ꯊꯥꯗꯣꯛꯄꯤꯈ꯭ꯔꯁꯤꯕ꯫ ꯃꯍꯥꯛꯀꯤ ꯅꯨꯄꯤꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯃꯄꯨꯔꯣꯏꯕ ꯃꯍꯥꯛꯁꯨ ꯋꯥꯈꯜ ꯃꯨꯟꯅ ꯈꯜꯂꯕ ꯃꯇꯨꯡꯗ ꯇꯞꯅ ꯃꯈꯥ ꯇꯥꯔꯛꯂꯝꯃꯤ, ꯑꯄꯣꯛꯄꯤ, ꯑꯩꯍꯥꯛꯁꯨ ꯅꯨꯡꯉꯥꯏꯇꯦꯅꯦ ꯏꯆꯥꯅ ꯑꯁꯨꯝꯅ ꯄꯨꯟꯁꯤ ꯂꯦꯟꯕꯁꯦ꯫ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯏꯆꯥꯕꯨ ꯍꯦꯛ ꯊꯥꯗꯣꯛꯂꯨꯕ ꯃꯤꯀꯨꯞꯇ ꯃꯍꯥꯛ ꯃꯐꯝ ꯃꯔꯥꯡ ꯈꯪꯗꯅ ꯍꯦꯛꯇ ꯆꯦꯟꯈꯤꯒꯗꯧꯔꯤꯕꯅꯤ꯫ ꯑꯩꯍꯥꯛꯁꯨ ꯑꯈꯪ ꯑꯍꯩ ꯀꯌా ꯇꯥꯟꯅꯅꯕ ꯀꯟꯅ ꯍꯣꯠꯅꯔꯤꯕ ꯑꯁꯤꯗꯤ ꯉꯁꯤ ꯅꯣꯡꯃ ꯅꯤꯅꯤꯁꯤꯒꯤ ꯃꯅꯨꯡꯗ ꯌꯥꯝꯅ ꯈꯪ ꯍꯩ ꯍꯥꯏꯅꯔꯤꯕ ꯑꯇꯣꯞꯄ ꯈꯨꯜꯗꯒꯤ ꯑꯃꯥꯏꯕ ꯊꯣꯡꯂꯦꯟ ꯃꯍꯥꯛ ꯑꯗꯣ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯂꯒꯅꯤ꯫ ꯃꯍꯥꯛ ꯍꯧꯖꯤꯛ ꯑꯇꯣꯞꯄ ꯈꯨꯜꯗ ꯆꯠꯊꯣꯛꯈꯤ ꯍꯥꯏꯗꯨꯅꯅꯦ ꯃꯌꯨꯝꯗ ꯂꯩꯍꯧꯗꯦ꯫ ꯃꯄꯨꯔꯣꯏꯕꯒꯤ ꯋꯥꯐꯝꯁꯤꯡ ꯑꯗꯨ ꯇꯥꯕꯗ ꯃꯍꯥꯛꯀꯤ ꯂꯣꯏꯅꯕꯤꯅ ꯅꯤꯡꯁꯥ ꯌꯥꯝꯅ ꯊꯤꯖꯅ ꯃꯈꯥ ꯇꯥꯅ ꯍꯥꯏꯔꯛꯂꯝꯃꯤ, ꯏꯁ, ꯅꯣꯡꯃ ꯅꯤꯅꯤ ꯑꯃꯨꯛ ꯉꯥꯏꯈꯤꯒꯗꯧꯔꯤꯕ? ꯑꯄꯣꯛꯄꯤ, ꯉꯥꯏꯕ ꯇꯥꯕꯅꯤꯅꯦ꯫ ꯏꯆꯥꯒꯤ 10 ꯃꯊꯦꯜ ꯂꯥꯡꯂꯕ ꯅꯠꯇ꯭ꯔꯥ? ꯍꯣꯏ, ꯑꯗꯨꯕꯨꯗꯤ ꯂꯣꯏꯔꯦ꯫ ꯑꯗꯨꯗꯤ ꯑꯃꯨꯛꯇ ꯆꯤꯟꯗꯝꯅꯅꯕ ꯇꯧꯁꯤ꯫ ꯑꯁꯤ ꯍꯥꯏꯅꯗꯨꯅ ꯃꯇꯩ ꯃꯅꯥꯎ ꯃꯈꯣꯏ ꯑꯅꯤꯅ ꯋꯥꯈꯜ ꯆꯣꯏꯔꯕꯤ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯆꯥꯅꯨꯄꯤ ꯑꯗꯨꯒꯤꯗꯃꯛ 10 ꯃꯊꯦꯜ ꯂꯥꯡꯂꯗꯨꯅ ꯋꯥꯈꯜ ꯆꯣꯏꯔꯕꯤ ꯃꯆꯥꯅꯨꯄꯤ ꯑꯁꯤꯁꯨ 10 ꯃꯊꯦꯜ ꯂꯨꯀꯣꯏꯁꯤꯡ ꯆꯥꯅꯤꯡꯗꯦ ꯍꯥꯏꯗꯨꯅ ꯅꯤꯡꯉꯥꯏ ꯀꯌꯥ ꯑꯃ ꯇꯧꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯅꯝꯗꯨꯅ ꯊꯦꯝꯂꯒ ꯄꯤꯖꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯆꯥꯕ ꯊꯛꯄ ꯂꯣꯏꯅꯔꯕ ꯃꯇꯨꯡꯗ ꯇꯞꯅ ꯇꯨꯝꯊ ꯍꯤꯞꯊꯅꯔꯝꯃꯤ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯋꯥꯈꯜ ꯆꯣꯏꯔꯕꯤ ꯅꯨꯄꯤ ꯑꯁꯤꯒꯤ ꯃꯪꯂꯥꯟꯗ ꯀꯔꯤꯒꯨꯝꯕ ꯈꯔ ꯎꯔꯛꯂꯝꯃꯤ꯫ ꯈꯣꯟꯖꯦꯜ ꯀꯌꯥꯅ ꯈꯣꯟꯊꯥꯡ ꯌꯩꯅꯁꯨ ꯃꯍꯥꯛꯀꯤ ꯅꯥꯞꯄꯗ ꯇꯥꯔꯝꯃꯤ꯫ ꯃꯔꯛ ꯑꯗꯨꯗꯁꯨ ꯃꯤꯑꯣꯏ ꯈꯔꯅ ꯈꯥꯛꯅ ꯅꯣꯛꯄꯒꯤ ꯈꯣꯟꯖꯦꯜ ꯀꯌꯥ ꯑꯃꯁꯨ ꯑꯗꯨꯃꯛ ꯌꯥꯎꯔꯝꯃꯤ꯫ ꯃꯇꯧ ꯑꯗꯨꯗ ꯅꯨꯄꯤ ꯑꯁꯤ ꯀꯤꯔꯛꯂꯗꯨꯅ ꯑꯃꯨꯛꯇꯪ ꯍꯧꯅ ꯂꯥꯎꯔꯛꯄ ꯃꯇꯝ ꯑꯗꯨꯗ ꯇꯥꯏꯕꯪ ꯃꯪꯐꯥꯎꯅꯅ ꯀꯟꯅ ꯂꯥꯎꯔꯛꯂꯝꯃꯤ꯫ ꯃꯆꯥꯅꯨꯄꯤ ꯑꯁꯤꯅ ꯊꯃꯣꯏ ꯁꯣꯛꯅꯁꯨ ꯀꯞꯂꯝꯃꯤ꯫ ꯃꯆꯥꯅꯨꯄꯤꯒꯤ ꯈꯣꯟꯖꯦꯜ ꯇꯥꯕꯗ ꯊꯪꯅꯕ ꯀꯥꯗ ꯇꯨꯝꯗꯨꯅ ꯂꯩꯔꯤꯕ ꯑꯄꯣꯛꯄ ꯑꯃꯗꯤ ꯑꯄꯣꯛꯄꯤ ꯃꯈꯣꯏ ꯑꯅꯤꯁꯨ ꯃꯈꯣꯜ ꯑꯗꯨ ꯇꯥꯔꯗꯨꯅ ꯃꯆꯥꯒꯤ ꯀꯥꯗ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯃꯆꯥꯅꯨꯄꯤꯕꯨ ꯌꯦꯡꯂꯝꯃꯤ꯫ ꯃꯆꯥꯅꯨꯄꯤ ꯃꯍꯥꯛꯄꯨ ꯄꯂꯦꯝ ꯃꯍꯥꯛꯅ ꯃꯊꯥꯅꯨꯡꯗ ꯆꯦꯠꯅ ꯀꯣꯟꯁꯤꯟꯗꯨꯅ ꯃꯆꯥꯕꯨ ꯊꯦꯝꯖꯤꯟꯕꯤꯔꯝꯃꯤ꯫
ꯑꯁꯨꯝꯅ ꯑꯍꯤꯡ ꯑꯗꯨ ꯍꯧꯈꯤꯗꯨꯅ ꯅꯣꯡꯁꯨ ꯇꯞꯅ ꯇꯞꯅ ꯉꯥꯟꯊꯣꯔꯛꯂꯝꯃꯤ꯫ ꯑꯌꯨꯛ ꯑꯉꯟꯕꯒꯤ ꯃꯇꯝ ꯑꯁꯤꯗ ꯆꯤꯡꯁꯥꯡ ꯅꯥꯄꯣꯡ ꯀꯌꯥ ꯐꯥꯎꯗꯨꯅ ꯅꯨꯄꯥ ꯑꯃꯈꯛ ꯀꯟꯅ ꯁꯒꯣꯜ ꯊꯧꯔꯛꯂꯤ꯫ ꯍꯩꯌꯥ! 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 ꯃꯍꯥꯛ ꯑꯁꯤ ꯑꯇꯩ ꯀꯅꯥꯁꯨ ꯅꯠꯇꯦ, ꯄꯥꯈꯪ ꯅꯍꯥ ꯑꯣꯏꯔꯤꯕ ꯌꯥꯝꯅ ꯈꯪ ꯍꯩꯕ ꯑꯐꯥꯎꯕ ꯑꯃꯥꯏꯕ ꯊꯣꯡꯂꯦꯟꯅꯤ꯫ ꯑꯃꯥꯏꯕ ꯊꯣꯡꯂꯦꯟ ꯑꯁꯤ ꯃꯍꯥꯛꯅ ꯄꯤꯛꯂꯤꯉꯩ ꯃꯇꯝ ꯑꯗꯨꯗꯒꯤ ꯍꯧꯅ ꯃꯍꯥꯛꯀꯤ ꯍꯦꯛ ꯑꯄꯣꯛꯄ ꯑꯐꯥꯎꯕ ꯑꯃꯥꯏꯕ ꯆꯤꯉꯨꯅ ꯃꯍꯩ ꯀꯌꯥ ꯇꯝꯕꯤꯔꯛꯈꯤ꯫ ꯑꯗꯨꯝꯅ ꯄꯤꯛꯂꯤꯉꯩꯗꯒꯤ ꯍꯧꯅ ꯍꯣꯠꯅꯔꯛꯄꯅ ꯃꯔꯝ ꯑꯣꯏꯔꯒ ꯍꯧꯖꯤꯛꯇꯤ ꯃꯍꯥꯛ ꯃꯁꯥꯒꯤ ꯆꯍꯤ 24 ꯃꯄꯨꯡ ꯐꯥꯔꯛꯂꯦ꯫ ꯑꯁꯨꯛ ꯅꯍꯥ ꯑꯣꯏꯅ ꯃꯤꯌꯥꯝꯅ ꯃꯍꯥꯛꯄꯨ ꯑꯐꯥꯎꯕ ꯑꯃꯥꯏꯕ ꯑꯃ ꯑꯣꯏꯅ ꯃꯁꯛ ꯈꯪꯅꯕꯤꯔꯝꯃꯤ꯫ ꯊꯪꯅꯕ ꯂꯩꯀꯥꯏ ꯈꯨꯜ ꯀꯌꯥꯁꯤꯡꯗ ꯃꯤꯌꯥꯝꯒꯤ ꯊꯧꯒꯜ ꯇꯧꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯄꯤꯛꯂꯤꯉꯩ ꯃꯇꯝꯗꯗꯤ ꯃꯍꯥꯛꯀꯤ ꯑꯄꯣꯛꯄ ꯄꯟꯊꯧ ꯑꯃꯥꯏꯕ ꯆꯤꯉꯨꯅ ꯀꯣꯏꯅ ꯆꯠꯇꯨꯅ ꯃꯤꯌꯥꯝꯒꯤ ꯊꯧꯒꯜ ꯇꯧꯔꯝꯕꯅꯤ꯫ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯑꯃꯥꯏꯕ ꯆꯤꯉꯨ ꯃꯍꯥꯛꯁꯨ ꯆꯍꯤ ꯌꯥꯝꯁꯤꯜꯂꯛꯇꯨꯅ ꯃꯌꯨꯝꯗꯒꯤ ꯀꯌꯥ ꯂꯥꯞꯅ ꯆꯠꯊꯣꯛꯂꯝꯗꯦ꯫ ꯌꯨꯝꯗ ꯂꯥꯛꯄ ꯃꯤꯑꯣꯏꯁꯤꯡꯒꯤ ꯈꯛꯇꯃꯛ ꯊꯧꯒꯜ ꯇꯧꯔꯝꯃꯤ꯫ ꯑꯇꯣꯞꯄ ꯃꯐꯝ ꯀꯌꯥꯁꯤꯡꯗꯗꯤ ꯑꯃꯥꯏꯕ ꯊꯣꯡꯂꯦꯟꯅ ꯆꯠꯇꯨꯅ ꯄꯟꯊꯧ ꯃꯍꯥꯛꯀꯤ ꯃꯍꯨꯠ ꯁꯤꯜꯂꯝꯃꯤ꯫ ꯁꯒꯣꯜ ꯑꯁꯤꯅ ꯀꯟꯅ ꯊꯧꯔꯛꯇꯨꯅ ꯑꯃꯥꯏꯕ ꯊꯣꯡꯂꯦꯟ ꯈꯨꯜ ꯑꯃꯗ ꯌꯧꯔꯛꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯃꯐꯝ ꯑꯁꯤꯗ ꯌꯧꯔꯛꯄꯃꯛꯇꯗ ꯃꯍꯥꯛꯄꯨ ꯉꯥꯏꯔꯝꯕ ꯈꯨꯟꯖꯥ ꯈꯔꯅ ꯃꯍꯥꯛꯄꯨ ꯍꯔꯥꯎ ꯍꯔꯥꯎꯅ ꯇꯔꯥꯝꯅ ꯑꯣꯛꯂꯝꯃꯤ꯫ "ꯑꯣꯖꯥ ꯑꯃꯥꯏꯕ, ꯁꯣꯝꯗ ꯑꯃꯨꯛꯇ ꯂꯦꯡꯁꯤꯟꯕꯤꯔꯛꯎ, ꯑꯣꯖꯥꯕꯨ ꯈꯧꯔꯥꯡꯅ ꯉꯥꯏꯖꯔꯝꯕꯅꯤꯗꯣ"꯫ ꯑꯃꯥꯏꯕ ꯊꯣꯡꯂꯦꯟ ꯃꯥꯏꯊꯣꯡꯗ ꯃꯣꯃꯣꯟ ꯅꯣꯛꯇꯨꯅ ꯇꯞꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ "ꯈꯨꯟꯖꯥ ꯄꯨꯝꯅꯃꯛꯄꯨ ꯑꯩꯍꯥꯛꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯃꯤꯌꯥꯝꯅ ꯑꯁꯨꯝꯅ ꯅꯨꯡꯁꯤꯕꯤꯗꯅ ꯊꯧꯒꯜ ꯌꯥꯝꯃꯟꯕꯗꯒꯤ ꯃꯐꯝ ꯑꯁꯤ ꯌꯧꯔꯛꯄ ꯃꯇꯝꯗ ꯈꯔ ꯑꯗꯨꯛ ꯊꯦꯡꯗꯣꯛꯆꯈ꯭ꯔꯦ꯫ ꯃꯁꯤꯒꯤꯗꯃꯛꯇ ꯃꯌꯥꯝꯅ ꯑꯃꯨꯛꯇ ꯉꯥꯛꯄꯤꯒꯅꯤ"꯫ ꯃꯤꯌꯥꯏ ꯆꯜꯂꯕ ꯅꯨꯄꯥ ꯑꯃꯅ ꯃꯈꯥ ꯇꯥꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ "ꯀꯔꯤꯁꯨ ꯀꯥꯏꯗꯦꯗ ꯑꯣꯖꯥ, ꯄꯣꯠꯂꯝ ꯁꯨꯅ ꯂꯥꯡꯖꯔꯕꯅꯤ, ꯑꯁꯣꯝꯗ ꯑꯃꯨꯛꯇ ꯂꯦꯡꯁꯤꯟꯕꯤꯌꯨ"꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯃꯥꯏꯕ ꯊꯣꯡꯂꯦꯟ ꯁꯤꯜ ꯂꯥꯡꯂꯤꯕ ꯃꯐꯝ ꯑꯗꯣꯝꯗ ꯈꯨꯟꯖꯥ ꯈꯔꯅ ꯂꯝꯖꯤꯡꯂꯗꯨꯅ ꯄꯨꯁꯤꯟꯕꯤꯔꯛꯂꯝꯃꯤ꯫ ꯈꯨꯜ ꯑꯁꯤꯒꯤ ꯑꯋꯥ ꯑꯅꯥ ꯇꯥꯔꯕ ꯑꯁꯤꯒꯤꯗꯃꯛ ꯑꯃꯥꯏꯕ ꯊꯣꯡꯂꯦꯟꯅ ꯂꯩꯇꯥꯏꯅꯅꯕ ꯈꯨꯜ ꯑꯁꯤꯒꯤ ꯈꯨꯟꯖꯥꯎ ꯂꯩꯆꯥꯎꯅꯅꯕ ꯄꯥꯡꯊꯣꯛꯀꯗꯧꯔꯤꯕ ꯂꯥꯏꯒꯤ ꯊꯧꯔꯝ ꯑꯃꯈꯛ ꯑꯣꯏꯔꯝꯃꯤ꯫ ꯑꯃꯥꯏꯕ ꯊꯣꯡꯂꯦꯟꯒꯤ ꯃꯇꯤꯛ ꯃꯌꯥꯏ ꯈꯪꯕ ꯍꯩꯕ ꯑꯁꯤꯅ ꯂꯥꯏꯒꯤ ꯊꯧꯔꯝ ꯑꯁꯤ ꯃꯥꯏ ꯄꯥꯛꯅ ꯃꯇꯝ ꯀꯌꯥ ꯆꯪꯗꯅ ꯄꯥꯡꯊꯣꯛꯄ ꯑꯗꯨꯃꯛ ꯉꯝꯂꯝꯃꯤ꯫ ꯈꯨꯟꯖꯥꯁꯤꯡꯅꯁꯨ ꯌꯥꯝꯅ ꯍꯔꯥꯎꯖꯔꯗꯨꯅ ꯑꯉꯝꯕ ꯁꯦꯟꯖꯥ ꯈꯔ ꯄꯨꯊꯣꯛꯇꯨꯅ ꯑꯃꯥꯏꯕ ꯊꯣꯡꯂꯦꯟꯗ ꯀꯠꯆꯔꯝꯃꯤ꯫ ꯑꯃꯥꯏꯕ ꯊꯣꯡꯂꯦꯟꯁꯨ ꯃꯗꯨꯗ ꯃꯟꯇꯤꯛꯅꯕ ꯇꯧꯗꯅ ꯑꯗꯨꯃꯛ ꯂꯧꯁꯤꯟꯗꯨꯅ ꯃꯍꯥꯛ ꯑꯃꯨꯛ ꯑꯇꯣꯞꯄ ꯈꯨꯜ ꯑꯃꯗ ꯑꯃꯨꯛ ꯈꯣꯡꯁꯥꯅꯅꯕ ꯊꯧꯔꯥꯡ ꯇꯧꯔꯝꯃꯤ꯫ ꯆꯤꯉꯨꯔꯣꯛ ꯍꯥꯏꯔꯤꯕ ꯈꯨꯜ ꯑꯗꯨꯗꯅꯤ꯫ ꯈꯨꯜ ꯑꯁꯤꯒꯤ ꯁꯦꯟꯖꯥꯎ ꯄꯥꯏꯕ ꯑꯍꯜꯒꯤ ꯃꯇꯝꯁꯨ ꯑꯣꯏꯁꯤꯜꯂꯛꯂꯕ ꯅꯤꯡꯊꯧꯔꯦꯜ ꯀꯧꯕ ꯃꯍꯥꯛꯀꯤ ꯃꯤꯑꯣꯏ ꯈꯔꯅ ꯎꯃꯪꯒꯤ ꯂꯥꯏꯕꯛ ꯊꯤꯕ ꯊꯧꯗꯣꯛ ꯑꯗꯨꯗ ꯂꯩꯈꯤꯗꯕ ꯑꯗꯨꯗꯒꯤ ꯃꯍꯥꯛ ꯋꯥꯈꯜ ꯌꯥꯝꯅ ꯂꯩꯇꯥꯔꯝꯗꯦ꯫ ꯅꯤꯡꯊꯧꯔꯦꯜ ꯃꯍꯥꯛ ꯌꯥꯝꯅ ꯅꯤꯡꯊꯤꯖꯔꯕ ꯐꯝꯐꯝ ꯑꯃꯗ ꯐꯝꯗꯨꯅ ꯋꯥꯈꯜ ꯑꯁꯨꯝ ꯇꯧꯔꯝꯃꯤ꯫ "ꯇꯁꯦꯡꯅꯃꯛꯀꯤ ꯋꯥꯐꯝ ꯑꯁꯤꯅ ꯇꯔꯥꯏꯅ ꯈꯟꯗꯣꯛꯂꯕꯗꯤ ꯑꯩꯍꯥꯛꯀꯤ ꯃꯤꯑꯣꯏ ꯄꯨꯝꯅꯃꯛ ꯉꯝꯅ ꯊꯋꯥꯏ ꯃꯥꯡꯈꯤꯕ ꯁꯣꯏꯔꯣꯏ꯫ ꯑꯗꯨꯗꯤ ꯍꯧꯖꯤꯛ ꯑꯩꯍꯥꯛ ꯀꯔꯤ ꯇꯧꯁꯤꯒꯦ"꯫ ꯅꯤꯡꯊꯧꯔꯦꯜꯅ ꯑꯁꯨꯝꯅ ꯋꯥꯈꯜ ꯈꯟꯗꯨꯅ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯁꯤꯗ ꯃꯤꯌꯥꯏ ꯆꯜꯂꯕ ꯅꯤꯡꯊꯧꯔꯦꯜꯗꯒꯤꯗꯤ ꯆꯍꯤ ꯈꯔ ꯍꯟꯊꯕ ꯅꯨꯄꯥ ꯑꯃꯈꯛ ꯆꯪꯂꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯅꯤꯡꯊꯧꯔꯦꯜꯕꯨ ꯀꯧꯔꯛꯂꯝꯃꯤ꯫ "ꯇꯥꯗ, ꯅꯅꯥꯎ ꯈꯣꯡꯗꯣꯏꯖꯔꯛꯂꯤ"꯫ ꯃꯅꯥꯎ ꯑꯌꯥꯡꯂꯩ ꯆꯪꯂꯛꯄꯗꯨ ꯎꯕꯗ ꯅꯤꯡꯊꯧꯔꯦꯜ ꯈꯪꯍꯧꯗꯦ꯫ ꯃꯥꯏꯊꯣꯡꯗ ꯃꯀꯥ ꯂꯥꯝꯂꯛꯄ ꯃꯅꯥꯎ ꯑꯌꯥꯡꯂꯩꯕꯨ ꯇꯔꯥꯝꯅ ꯑꯣꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯃꯤꯑꯣꯏ ꯀꯧꯗꯨꯅ ꯑꯌꯥꯡꯂꯩꯒꯤꯗꯃꯛꯇ ꯐꯤꯗꯥ ꯑꯃꯁꯨ ꯊꯥꯍꯟꯗꯨꯅ ꯐꯝꯊꯍꯜꯂꯝꯃꯤ꯫ ꯅꯤꯡꯊꯧꯔꯦꯜꯅ ꯃꯅꯥꯎ ꯑꯌꯥꯡꯂꯩ ꯌꯦꯡꯗꯨꯅ ꯍꯪꯂꯛꯏ, "ꯏꯊꯥ ꯊꯥꯖꯗꯅ ꯏꯅꯥꯎꯅ ꯑꯁꯨꯝꯅ ꯈꯣꯡꯗꯣꯏꯔꯛꯄꯗꯤ ꯀꯔꯤ ꯌꯋꯥꯕꯨ ꯂꯩꯔꯕꯒꯦ? ꯅꯌꯥꯝꯕꯗ ꯍꯦꯛꯇ ꯍꯥꯏꯌꯨꯗꯣ"꯫ ꯃꯌꯥꯝꯕ ꯅꯤꯡꯊꯧꯔꯦꯜꯒꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯃꯅꯥꯎ ꯑꯌꯥꯡꯂꯩ ꯃꯥꯏꯊꯣꯡꯗ ꯈꯔ ꯈꯖꯤꯛ ꯃꯛꯁꯤꯟꯅ ꯃꯈꯥ ꯇꯥꯔꯛꯂꯝꯃꯤ꯫ "ꯇꯥꯗ, ꯁꯨꯝꯗꯧꯕꯅꯤ, ꯍꯟꯗꯛꯇꯤ ꯇꯥꯗꯒꯤ ꯁꯤꯜꯂꯝ ꯁꯤꯟꯊꯥ ꯑꯗꯣ
kaya mangam sandabagumna nanauna ujaido. Masibu kari maram laibagidamaktano wafam pumnamak asengbasing adu manaw ayang layda ningthaurel mahakna pumnamak liduna khangalami. Wafam adugi matangda ayang lay karisu thajaba ngamlamde. Mahakna makha tana asumna hairaklammi. Tada wafam adugi matangda nanawna kaya thajaba ngamjadedo. Ado tada thabak ase nanawna mai pakna pangthoklabadi nanawda madugi matik chaba taret ki senja khusinnagadra. Ningthaurel maithongda nokphet tawna hairaki. Inaw ayang lay madugi damakta karigi chingnari thabak aduda hana mai pakhaludo. Aihak ningthaurel ni ningthaurel. Ningthaurel aihakna haidokhiba wafam ngasi phawbada pangthoktana khaktokkhidri. Asi haiduna mahak machindu chingduna haiphet noklammi. Ningthaurel gi thajaba pumnamak thamlaba aduda thabak asi ayang laina pangthoklage haiduna sak yungna khalammi. Tasengbadi mamang matamdagi hauna ningthaurel mahak asi mahaki khul asida laiba singchang napom singi umang kaya singdagi ujau uriel kaya yanduna atopa khul singda maman tamduna yonthokpagi thabak tawduna lakpa mioi amani. Thabak asida ayang lay mahaksu ningthaurel gi mateng kaya ama pangduna asum lakpa mioi amani. Ningthaurel na tawriba thabak asida khunja singi laktagi yaningdaba mioi adumak yaurammi. Adubu ningthaurel na senjau paiba misak ama oibana mahaki mathakta karisu tawba ngamlamde. Amaiba thonglen asum lepa laitana sagol thaurakpana singuro kauba khul asida yausillaklami. Mahakna khul asida hek yaurakpa maktada masada karigumba ihai hainadaba kayama phaurammi. Mahaki napada karigumba khonjel kharasu taraklami. Khonjel aduna sonthangnana amaiba thonglengi napada he amaiba thonglen nahakbu khaurangna ngairakpanido. Sagol thauramba amaiba thonglen tapna sagol adu khamduna mahak asum koina yengi. Masadu angakpa kayamasu phaurammi. Mahakna lairiba mafam asi singuro khul asigi asukpa umang asigi matai oiramna tawba mafam amadani. Amaiba thonglen machinda asumna soli. Mafam masidi tarai ni lawba chumde. Haujikti aihaki ithaudang pumnamak pangthokpa hauragedo. Asi khanduna mahak amuk makha tana sagol adu thauduna khul adomda kumtharaklami. Mahakna asum khul asida changlaktuna chawyai amadi ibemnu makhoi anigi mayum hangduna laklami. Mahakna asum sagol adu tapna thauduna lakpana mahaki mitmang maktada masam mana ipha pharabi nupi amakhak kanna chelaklami. Nupi asigi matungdana nupa amaga nupi amagana ibema ngaikho haiduna lauduna tanaraklami. Amaiba thonglen yamna ngakna mahak sagol adu khamduna kumtharaktuna yenglammi. Mahakna asum leptuna yenglaga lairingai aduda masam mana ipha pharabi nupi aduna amaiba thonglengi matungda chensillaktuna lotlammi. Mahakpu tanarakliba miyai chalaba nupa amadi nupi makhoi anisu amaiba thonglegi manakta changsilaklammi. Miyai chalabi nupi aduna machanupida hairaki. Imagi ibema yumda khongdoirase. Amaiba thonglenna tingaknana marak thatna hanglaki. Ine chawyai amadi ibemnu makhoi anigi mayum mongba sangai asibu kadomda oirabage amukta takpiyo. Wafam adu tabada chawyai masamakna haiphet ngakna makha taraklammi. Ibungo nahakna thiriba misak ado aikhoi ani sini. Adu nahakpu oja amaiba thonglen haibadu oigadoribra. Amaiba thonglena momon noktuna makha taraklammi. Hoi mane aihakne. Chawyai amadi ibemnu makhoi anigi machanupi aduna yamna kina amaiba thonglengi maningda masadu tasinduna lumduna lepchai. Wafam pumba khangnarabada makhoi pumnamak
ꯆꯥꯎꯌꯥꯏꯒꯤ ꯃꯌꯨꯝ ꯃꯣꯡꯕ ꯁꯪꯒꯥꯏꯗ ꯈꯣꯡꯗꯣꯏꯔꯛꯂꯝꯃꯤ꯫ ꯃꯌꯨꯝ ꯃꯣꯡꯕ ꯁꯪꯒꯥꯏꯗ ꯌꯧꯔꯕꯗ ꯆꯥꯎꯌꯥꯏꯃꯅ ꯋꯥꯐꯝ ꯄꯨꯝꯅꯃꯛ ꯑꯃꯥꯏꯕ ꯊꯣꯡꯂꯦꯟꯒꯤ ꯃꯐꯝꯗ ꯂꯤꯗꯨꯅ ꯈꯪꯍꯜꯂꯝꯃꯤ꯫ ꯑꯣꯖꯥ, ꯏꯃꯣꯝ ꯑꯁꯤꯒꯤ ꯀꯣꯂꯣꯏ ꯃꯤꯡꯂꯦꯟꯅ ꯏꯅꯨꯡ ꯍꯦꯟꯕꯤ ꯍꯥꯏꯅ ꯀꯧꯏꯗꯣ, ꯏꯃꯣꯝꯅ ꯑꯁꯨꯝꯅ ꯑꯣꯏꯈ꯭ꯔꯤꯕ ꯑꯁꯤꯗ ꯑꯄꯣꯛꯄꯤ ꯑꯃꯗꯤ ꯑꯩꯍꯥꯛ ꯋꯥꯈꯜ ꯄꯨꯕ ꯉꯝꯗ꯭ꯔꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯆꯥꯎꯌꯥꯏꯃ ꯑꯃꯗꯤ ꯏꯕꯦꯝꯅꯨ ꯃꯈꯣꯏ ꯑꯅꯤꯃꯛ ꯊꯋꯥꯏ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯔꯝꯗꯦ꯫ ꯃꯇꯧ ꯑꯗꯨꯗ ꯑꯃꯥꯏꯕ ꯊꯣꯡꯂꯦꯟꯅ ꯇꯞꯅ ꯃꯈꯥ ꯇꯥꯅ ꯍꯪꯂꯛꯏ, "ꯑꯗꯣ ꯈꯨꯔꯥ, ꯏꯆꯟ ꯑꯁꯤꯅ ꯑꯁꯨꯝꯅ ꯑꯣꯏꯈ꯭ꯔꯤꯕ ꯐꯤꯚꯝ ꯑꯁꯤꯒꯤ ꯃꯔꯨꯝꯗ ꯀꯔꯤꯒꯨꯝꯕ ꯋꯥꯔꯤ ꯈꯔꯗꯤ ꯂꯩꯐꯝ ꯊꯣꯛꯏ꯫ ꯋꯥꯐꯝ ꯄꯨꯝꯅꯃꯛ ꯅꯆꯥꯗ ꯀꯔꯤꯁꯨ ꯆꯤꯡꯅꯕ ꯂꯩꯇꯅ ꯍꯦꯛꯇ ताꯛꯄꯤꯌꯨꯗꯣ꯫ ꯋꯥꯔꯝ ꯑꯗꯨꯅꯅꯦ ꯃꯍꯥꯛꯀꯤ ꯂꯥꯌꯦꯡꯕꯗ ꯃꯇꯦꯡ ꯁꯣꯏꯗꯅ ꯑꯣꯏꯒꯗꯧꯔꯤꯕꯅꯤ꯫ ꯑꯩꯍꯥꯛꯅ ꯆꯤꯡꯅꯔꯤꯕ ꯑꯁꯤ ꯑꯃꯨꯛꯇ ꯀꯣꯛꯍꯟꯕꯤꯌꯨ"꯫ ꯏꯕꯦꯝꯅꯨ ꯇꯞꯅ ꯑꯃꯥꯏꯕ ꯊꯣꯡꯂꯦꯟ ꯌꯦꯡꯗꯨꯅ ꯃꯃꯣꯝ ꯃꯍꯥꯛꯀꯤ ꯄꯨꯟꯁꯤꯗ ꯊꯣꯛꯈꯤꯕ ꯍꯧꯈ꯭ꯔꯕ ꯋꯥꯔꯤ ꯈꯔꯕꯨ ꯂꯤꯔꯛꯂꯝꯃꯤ꯫ ꯃꯇꯝ ꯑꯗꯨ ꯉꯁꯤꯗꯒꯤꯅ ꯆꯍꯤ 5ꯃꯨꯛꯀꯤ ꯃꯇꯝꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛꯅꯤ꯫ ꯏꯅꯨꯡ ꯍꯦꯟꯕꯤꯅ ꯆꯍꯤ 13 ꯁꯨꯔꯛꯄ ꯃꯇꯝ ꯑꯁꯤꯗ ꯆꯤꯡꯎꯔꯣꯛ ꯈꯨꯜ ꯑꯁꯤꯗ ꯌꯥꯝꯅ ꯂꯥꯏꯔꯈ꯭ꯔꯕꯤ ꯂꯨꯈ꯭ꯔꯥꯕꯤ ꯑꯃꯒꯤ ꯃꯆꯥꯅꯨꯄꯥ ꯎꯔꯦꯜ ꯀꯧꯕ ꯄꯥꯈꯪ ꯃꯆꯥ ꯑꯃ ꯂꯩꯔꯝꯃꯤ꯫ ꯎꯔꯦꯜ ꯃꯍꯥꯛꯀꯤ ꯄꯥꯝꯗ ꯃꯈꯨꯠꯇ ꯌꯣꯠꯄꯥꯛ ꯑꯃ ꯄꯥꯏ ꯂꯩꯕꯥꯛ ꯇꯧꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯅꯨꯡꯁꯥꯁꯤꯁꯨ ꯑꯣꯟꯊꯣꯛꯅ ꯁꯥꯈ꯭ꯔꯦꯗ꯫ ꯉꯥꯏꯍꯥꯛꯇ ꯎꯔꯨꯝ ꯑꯁꯤꯗ ꯄꯣꯊꯥꯈꯤꯒꯦ꯫ ꯑꯁꯤ ꯈꯟꯗꯨꯅ ꯎꯔꯦꯜ ꯃꯁꯥꯗ ꯂꯣꯏꯅꯔꯛꯄ ꯈꯨꯗꯩ ꯃꯆꯥ ꯑꯗꯨꯅ ꯃꯃꯥꯏꯗ ꯁꯤꯟꯊꯔꯛꯂꯤꯕ ꯍꯨꯃꯥꯡꯁꯤꯡ ꯑꯗꯨꯕꯨ ꯇꯩꯊꯣꯛꯇꯨꯅ ꯎꯔꯨꯝ ꯂꯥꯡꯕ ꯃꯐꯝ ꯑꯃꯗ ꯐꯝꯗꯨꯅ ꯃꯍꯥꯛ ꯂꯩꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯑꯁꯨꯝꯅ ꯐꯝꯗꯨꯅ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯁꯤꯗ ꯃꯇꯨꯡꯂꯣꯝꯗꯒꯤ ꯏꯅꯨꯡ ꯍꯦꯟꯕꯤꯅ ꯇꯞꯅ ꯆꯪꯁꯤꯜꯂꯛꯇꯨꯅ ꯎꯔꯦꯜꯕꯨ ꯈꯪꯍꯜꯂꯝꯃꯤ꯫ "ꯌꯥ!" ꯎꯔꯦꯜ ꯍꯥꯏꯐꯦꯠ ꯄꯥꯈꯠꯅ ꯍꯥꯏꯔꯛꯏ꯫ "ꯃꯁꯤꯗꯤꯕ ꯃꯤꯍꯨꯜꯒ ꯌꯧꯈ꯭ꯔꯦ"꯫ ꯎꯔꯦꯜꯒꯤ ꯃꯇꯧ ꯑꯁꯤꯗ ꯏꯅꯨꯡ ꯍꯦꯟꯕꯤ ꯍꯥꯏꯐꯦꯠ ꯄꯥꯈꯠꯅ ꯍꯥꯏꯔꯛꯏ꯫ "ꯊꯪꯂꯦꯟ ꯃꯥꯟꯖ ꯄꯥꯝꯃꯨꯕꯒꯤ ꯃꯤꯍꯨꯜꯕꯨ ꯀꯗꯥꯏ ꯌꯧꯈ꯭ꯔꯕ"꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯈꯨꯠ ꯃꯆꯥ ꯑꯗꯨꯅ ꯎꯔꯦꯜꯒꯤ ꯃꯊꯕꯥꯛ ꯃꯄꯥꯗ ꯊꯝꯗꯨꯅ ꯌꯦꯡꯖꯩ꯫ ꯏꯅꯨꯡ ꯍꯦꯟꯕꯤꯒꯤ ꯃꯇꯧ ꯑꯁꯤꯗ ꯎꯔꯦꯜ ꯃꯍꯥꯛ ꯁꯤꯊ-ꯁꯤꯊꯅ ꯅꯣꯛꯆꯔꯝꯃꯤ꯫ ꯎꯔꯦꯜꯒꯤ ꯃꯇꯧ ꯑꯁꯤꯗ ꯏꯅꯨꯡ ꯍꯦꯟꯕꯤ ꯃꯃꯥꯏ ꯑꯗꯨ ꯍꯥꯏꯐꯦꯠ ꯄꯩꯊꯣꯛꯇꯨꯅ ꯂꯩꯖꯩ꯫ ꯎꯔꯦꯜꯅ ꯑꯃꯨꯛ ꯊꯦꯝꯖꯤꯟꯕꯤꯔꯛꯂꯝꯃꯤ꯫ "ꯏꯁꯥꯕꯤ ꯄꯥꯝꯃꯨꯕꯤ ꯏꯅꯨꯡ ꯍꯦꯟꯕꯤ, ꯁꯦ ꯃꯥꯏꯊꯣꯡ ꯑꯗꯨꯗ ꯈꯣꯏꯔꯥꯡ ꯈꯣꯏꯁꯥꯎꯅꯔꯒꯅꯨ꯫ ꯑꯗꯨꯒꯤ ꯁꯔꯨꯛꯄꯨꯗꯤ ꯃꯣꯃꯣꯟ ꯃꯤꯅꯣꯛ ꯅꯣꯛꯄꯤꯗꯨꯅ ꯆꯣꯛꯊꯔꯕ ꯍꯛꯆꯥꯡ ꯑꯁꯦ ꯑꯃꯨꯛꯇ ꯇꯦꯛꯈꯠꯍꯟꯕꯤꯌꯨꯗꯣ"꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯎꯔꯦꯜꯅ ꯏꯅꯨꯡ ꯍꯦꯟꯕꯤꯒꯤ ꯃꯥꯏꯊꯣꯡꯗ ꯃꯁꯥꯔꯣꯝꯗ ꯑꯣꯟꯁꯤꯜꯂꯝꯃꯤ꯫ ꯃꯇꯧ ꯑꯗꯨꯗ ꯏꯅꯨꯡ ꯍꯦꯟꯕꯤ ꯃꯍꯥꯛꯁꯨ ꯃꯥꯏꯊꯣꯡꯗ ꯅꯣꯛꯐꯦꯠ ꯇꯧꯖꯩ꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤꯅ ꯐꯝꯗꯨꯅ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯁꯤꯗ ꯎꯔꯦꯜꯒꯤ ꯄꯂꯦꯝ ꯊꯝꯕꯥꯜ ꯂꯥꯛꯇꯨꯅ ꯎꯔꯦꯜꯒꯤ ꯇꯔꯥꯃꯊꯦꯜ ꯆꯥꯅꯅꯕ ꯊꯤꯜꯂꯛꯂꯝꯃꯤ꯫ ꯃꯇꯝ ꯑꯁꯤꯗ ꯏꯅꯨꯡ ꯍꯦꯟꯕꯤꯁꯨ ꯏꯀꯥꯏꯔꯗꯨꯅ ꯃꯐꯝ ꯑꯗꯨ ꯊꯥꯗꯣꯛꯇꯨꯅ ꯄꯔꯞ ꯆꯦꯟꯈꯤꯔꯝꯃꯤ꯫ ꯄꯥꯝꯕ ꯅꯤꯡꯊꯧꯔꯦꯜꯒꯤ ꯑꯃꯠꯇ ꯄꯣꯛꯆꯕ ꯃꯆꯥꯅꯨꯄꯥꯅꯤ꯫ ꯃꯍꯥꯛ ꯃꯤꯑꯣꯏ ꯈꯔꯒ ꯄꯨꯟꯗꯨꯅ ꯎꯖꯥꯎ ꯀꯌꯥꯁꯤꯡꯕꯨ ꯌꯥꯟꯊꯠꯇꯨꯅ ꯑꯇꯣꯞꯄ ꯈꯨꯜꯒꯤ ꯃꯤꯑꯣꯏ ꯈꯔꯗ ꯌꯣꯟꯅꯅꯕ ꯁꯦꯝ ꯁꯥꯔꯝꯃꯤ꯫ ꯅꯨꯄꯥ ꯑꯃꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯍꯟꯗꯛꯀꯤ ꯑꯁꯤꯗꯤ ꯈꯔ ꯐꯖꯕꯁꯨ ꯋꯥꯠꯂꯤ꯫ ꯑꯗꯨꯅ 7ꯀꯤ ꯁꯦꯟꯖꯥꯁꯨ ꯈꯔ ꯑꯗꯨꯛ ꯃꯁꯤꯡ ꯍꯟꯊꯔꯛꯂꯒꯅꯤ꯫ ꯄꯥꯝꯕ ꯅꯍꯥꯛ ꯁꯥꯎꯕ ꯌꯥꯗꯦꯀꯣ"꯫ ꯋꯥꯐꯝ ꯑꯁꯤ ꯇꯥꯕꯗ ꯄꯥꯝꯕ ꯃꯍꯥꯛꯇꯤ ꯃꯆꯤꯟꯗꯨ ꯆꯤꯡꯗꯨꯅ ꯍꯥꯏꯐꯦꯠ ꯅꯣꯛꯂꯒ ꯃꯈꯥ ꯇꯥꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ "ꯀꯔꯤꯁꯨ ꯀꯥꯏꯗꯦꯗ, ꯃꯊꯪꯗ ꯍꯦꯟꯅ ꯑꯗꯨꯛ ꯐꯖꯍꯟꯕ ꯍꯥꯏꯕꯗꯨꯅꯤ"꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯅꯨꯄꯥ ꯑꯗꯨꯅ ꯄꯤꯔꯛꯄ ꯁꯦꯜ ꯉꯥꯛꯇ ꯌꯥꯎꯕ ꯃꯌꯣꯝ ꯃꯆꯥ ꯑꯗꯨ ꯂꯧꯁꯤꯜꯂꯤ꯫ ꯑꯗꯨꯒ ꯃꯈꯣꯏ ꯑꯅꯤꯃꯛ ꯃꯐꯝ ꯑꯗꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯅꯈꯤꯔꯝꯃꯤ꯫ ꯄꯥꯝꯕꯅ ꯃꯍꯥꯛꯀꯤ ꯈꯣꯡꯕꯨꯔꯣꯏ ꯑꯅꯤꯒ ꯂꯣꯏꯅꯗꯨꯅ ꯑꯁꯨꯝ ꯂꯥꯛꯄ ꯃꯇꯝꯗ ꯏꯅꯨꯡ ꯍꯦꯟꯕꯤꯅ ꯄꯔꯞ ꯆꯦꯜꯂꯛꯄꯒ ꯃꯄꯥ ꯆꯥꯅꯈꯤꯗꯨꯅ ꯄꯥꯝꯕꯒ ꯊꯦꯡꯅꯔꯝꯃꯤ꯫ ꯄꯥꯝꯕꯅ ꯏꯅꯨꯡ ꯍꯦꯟꯕꯤꯕꯨ ꯈꯥꯝꯗꯨꯅ ꯍꯥꯏꯔꯛꯏ, "ꯏꯆꯟ, ꯑꯃꯨꯛꯇ ꯉꯥꯏꯈꯣꯕ, ꯀꯔꯤ ꯇꯥꯛꯄꯤꯒꯗꯕ ꯏꯕꯨꯡ"꯫ ꯄꯥꯝꯕ ꯃꯥꯏꯊꯣꯡꯗ ꯍꯩꯅꯗꯕ ꯃꯤꯅꯣꯛ ꯑꯃ ꯍꯥꯏꯐꯦꯠ ꯅꯣꯛꯂꯒ ꯃꯈꯥ ꯇꯥꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ "ꯏꯆꯟꯅ ꯈꯜꯂꯤꯕ ꯋꯥꯈꯜ ꯑꯗꯣ ꯀꯔꯤꯁꯨ ꯀꯥꯟꯅꯕ ꯐꯪꯂꯣꯏꯗ꯫ ꯂꯥꯏꯔ ꯆꯨꯗꯠꯅꯕ ꯃꯍꯥꯛꯇꯨꯅꯕꯨ ꯏꯆꯟꯒꯤ ꯄꯨꯟꯁꯤꯗ
ꯅꯨꯡꯉꯥꯏ ꯌꯥꯏꯕꯤ ꯃꯔꯥꯡ ꯀꯥꯏꯅ ꯊꯝꯕꯕꯨ ꯉꯝꯒꯗꯧꯔꯤꯕ꯭ꯔꯥꯅꯦ? ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯏꯅꯨꯡ ꯍꯦꯟꯕꯤ ꯍꯥꯏꯐꯦꯠ ꯃꯥꯏꯊꯣꯡꯗ ꯃꯤꯅꯣꯛ ꯑꯃ ꯅꯣꯛꯇꯨꯅ ꯃꯈꯥ ꯇꯥꯔꯛꯂꯝꯃꯤ꯫ ꯋꯥꯐꯝ ꯑꯗꯨꯒꯤ ꯑꯣꯏꯔꯕꯗꯤ ꯅꯆꯟꯒꯤ ꯂꯝꯕꯤ ꯊꯥꯗꯣꯛꯄꯤꯌꯨ꯫ ꯏꯁꯥꯒꯤ ꯄꯨꯟꯁꯤꯗ ꯃꯈꯥ ꯇꯥꯅ ꯌꯦꯠꯄꯤꯒꯦ ꯈꯟꯕꯤꯒꯅꯨꯗꯣ꯫ ꯅꯆꯟ ꯈꯣꯡꯗꯣꯏꯖꯈ꯭ꯔꯒꯦ꯫ ꯑꯁꯤ ꯍꯥꯏꯅ ꯍꯥꯏꯔꯝꯗꯨꯅ ꯏꯅꯨꯡ ꯍꯦꯟꯕꯤ ꯃꯐꯝ ꯑꯗꯨ ꯊꯥꯗꯣꯛꯇꯨꯅ ꯄꯔꯞ ꯄꯔꯞ ꯆꯦꯟꯈꯤꯔꯝꯃꯤ꯫ ꯄꯥꯝꯕꯒꯤ ꯃꯅꯥꯏ ꯈꯣꯡꯕꯨꯔꯣꯏ ꯑꯃꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯃꯄꯨ ꯏꯕꯨꯡꯉꯣ, ꯀꯔꯤꯁꯨ ꯂꯩꯇ꯭ꯔꯕꯤ ꯅꯨꯖꯥ ꯃꯍꯥꯛꯁꯤꯅ ꯏꯕꯨꯡꯉꯣꯒꯤ ꯃꯇꯤꯛ ꯃꯒꯨꯟ ꯀꯔꯤꯁꯨ ꯈꯪꯖꯗꯕ ꯁꯥꯔꯤ꯫ ꯄꯥꯝꯕꯅ ꯃꯅꯥꯏ ꯑꯗꯨꯗ ꯍꯥꯏꯔꯛꯏ꯫ ꯅꯧꯖꯔꯤꯕꯤ ꯂꯩꯔꯥꯡ ꯑꯣꯏꯕꯒꯤ ꯑꯗꯨꯛ ꯍꯧꯅ ꯁꯥꯅꯤ꯫ ꯄꯥꯝꯕ ꯑꯩꯍꯥꯛꯅ ꯃꯤꯇꯥ ꯈꯝꯗꯥꯈ꯭ꯔꯕ ꯃꯍꯥꯛꯇꯤ ꯑꯩꯍꯥꯛꯀꯤ ꯑꯣꯏꯗꯅꯗꯤ ꯈꯛ ꯇꯣꯛꯂꯔꯣꯏ꯫ ꯑꯆꯦꯡꯕ ꯇꯥꯟꯖꯥ ꯉꯥꯏꯗꯨꯅ ꯂꯩꯁꯤ꯫ ꯑꯁꯤ ꯍꯥꯏꯅꯗꯨꯅ ꯃꯈꯣꯏ ꯑꯍꯨꯝꯁꯨ ꯑꯗꯨꯃꯛ ꯆꯠꯈꯤꯔꯝꯃꯤ꯫ ꯎꯔꯦꯜ ꯃꯍꯥꯛꯀꯤ ꯊꯕꯛ ꯑꯁꯤ ꯎ ꯋꯥ ꯀꯌꯥꯁꯤꯡꯕꯨ ꯊꯥꯖꯤꯟꯕ ꯃꯍꯧꯁꯥꯒꯤ ꯐꯤꯕꯝꯕꯨ ꯌꯥꯝꯅ ꯅꯤꯡꯊꯤꯖꯅ ꯀꯔꯤꯁꯨ ꯀꯥꯏꯍꯟꯗꯅ ꯉꯥꯛ ꯁꯦꯟꯗꯨꯅ ꯊꯝꯕ ꯄꯥꯝꯖꯕ ꯃꯤꯁꯛ ꯑꯃ ꯑꯣꯏꯔꯝꯃꯤ꯫ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯄꯥꯝ ꯎꯔꯤꯕ ꯃꯐꯝ ꯑꯌꯥꯝꯕ ꯄꯨꯝꯅꯃꯛꯇ ꯎ ꯋꯥ ꯀꯌꯥꯁꯤꯡ ꯃꯔꯥꯡ ꯀꯥꯏꯅ ꯊꯥꯖꯤꯟꯗꯨꯅ ꯎꯃꯪꯒꯤ ꯅꯤꯡꯊꯤꯖꯔꯕ ꯃꯐꯝ ꯀꯌꯥ ꯑꯃ ꯁꯦꯝꯒꯠꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯅꯤꯡꯊꯧꯔꯦꯜꯒꯤ ꯅꯥꯏꯇꯣꯝ ꯄꯣꯛꯆꯕ ꯃꯆꯥꯅꯨꯄꯥ ꯄꯥꯝꯕ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯃꯤꯑꯣꯏ ꯊꯥꯗꯣꯛꯇꯨꯅ ꯏꯇꯠ ꯇꯠꯇꯅ ꯎꯃꯪꯒꯤ ꯃꯐꯝ ꯀꯌꯥꯁꯤꯡꯗꯒꯤ ꯎꯖꯥꯎ ꯎꯔꯦꯜ ꯀꯌꯥꯁꯤꯡ ꯀꯛꯊꯠꯄ ꯌꯥꯟꯊꯠꯄ ꯇꯧꯔꯝꯃꯤ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠ ꯑꯃꯗ ꯎꯔꯦꯜꯅ ꯄꯥꯝ ꯌꯥꯟꯕ ꯂꯥꯛꯄ ꯃꯇꯝꯗ ꯃꯤꯑꯣꯏ ꯈꯔꯅ ꯎ ꯌꯥꯟꯕ ꯊꯦꯡꯅꯔꯝꯃꯤ꯫ ꯃꯇꯧ ꯑꯗꯨꯗ ꯎꯔꯦꯜ ꯌꯥꯝꯅ ꯁꯥꯎꯗꯨꯅ ꯃꯈꯣꯏꯁꯤꯡꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯎ ꯌꯥꯜꯂꯤꯕ ꯑꯗꯨ ꯈꯥꯝꯂꯝꯃꯤ꯫ ꯉꯥꯏꯈꯣ ꯃꯔꯨꯞ ꯂꯣꯏꯁꯥ, ꯑꯗꯨꯝꯅ ꯎꯃꯪꯒꯤ ꯐꯤꯕꯝ ꯀꯣꯛꯊꯣꯛꯂꯕꯗꯤ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯗꯁꯨ ꯑꯀꯥꯏꯕ ꯀꯌꯥ ꯑꯃ ꯂꯥꯛꯀꯅꯤ ꯍꯥꯏꯕꯁꯤ ꯃꯔꯨꯞ ꯂꯣꯏꯁꯤꯡꯅ ꯀꯔꯤꯁꯨ ꯈꯟꯊꯕꯤꯗꯕ꯭ꯔꯥ? ꯎ ꯌꯥꯟꯕ ꯅꯨꯄꯥ ꯑꯃꯅ ꯁꯤꯡꯖꯪ ꯑꯗꯨ ꯃꯔꯦꯡꯕꯥꯟꯗ ꯊꯣꯡꯒꯠꯇꯨꯅ ꯌꯥꯝꯅ ꯊꯋꯥ ꯏꯁꯥ ꯁꯥꯗꯅ ꯍꯥꯏꯔꯛꯏ꯫ ꯎꯔꯦꯜ, ꯑꯗꯨ ꯑꯗꯥ ꯑꯩꯈꯣꯏꯗꯤ ꯀꯔꯤꯁꯨ ꯈꯪꯗꯦ꯫ ꯑꯩꯈꯣꯏꯒꯤ ꯍꯥꯏꯕꯕꯨ ꯄꯨꯟꯁꯤꯗ ꯅꯨꯡꯉꯥꯏ ꯌꯥꯏꯕꯤ ꯃꯔꯥꯡ ꯀꯥꯏꯅ ꯄꯥꯟꯕ ꯑꯗꯨꯇꯅꯤ꯫ ꯍꯟꯗꯣꯛꯎ ꯆꯠꯂꯣ, ꯑꯩꯈꯣꯏꯒꯤ ꯁꯤꯟꯊꯥ ꯑꯁꯤꯗ ꯈꯣꯡꯂꯧ ꯄꯜꯂꯧꯕ ꯄꯤꯒꯅꯨ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯅꯨꯄꯥ ꯑꯁꯤꯅ ꯎꯔꯦꯜꯕꯨ ꯏꯟꯊꯣꯛꯇꯨꯅ ꯃꯈꯥ ꯇꯥꯅ ꯎ ꯑꯁꯤ ꯌꯥꯟꯕ ꯍꯧꯔꯝꯃꯤ꯫ ꯃꯇꯧ ꯑꯁꯤꯗ ꯎꯔꯦꯜꯁꯨ ꯌꯥꯝꯅ ꯁꯥꯎꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯍꯟꯖꯤꯟ ꯍꯟꯖꯤन ꯈꯥꯝꯗꯣꯛꯆꯩ꯫ ꯎꯔꯦꯜꯒꯤ ꯃꯇꯧ ꯑꯁꯤꯗ ꯎ ꯌꯥꯜꯂꯝꯕ ꯃꯈꯣꯏ ꯑꯍꯨꯝꯗꯨ ꯑꯃꯠꯇ ꯑꯣꯏꯅ ꯎꯔꯦꯜꯕꯨ ꯊꯤꯡꯂꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯅꯤꯡꯉꯥꯏ ꯁꯪꯗꯥꯅꯔꯛꯇꯨꯅ ꯃꯈꯣꯏ ꯃꯁꯦꯜ ꯑꯉꯝ ꯑꯉꯝꯕ ꯐꯨꯅꯔꯝꯃꯤ꯫ ꯀꯔꯤ ꯅꯇꯤꯛ ꯂꯩꯗꯨꯅ ꯑꯩꯈꯣꯏꯅ ꯄꯥꯡꯊꯣꯛꯂꯤꯕ ꯊꯕꯛ ꯑꯁꯤꯗ ꯑꯗꯨꯛ ꯑꯌꯦꯠ ꯑꯄꯟꯕ ꯄꯤꯖꯕ ꯁꯥꯔꯤ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯁꯥꯐꯨ ꯀꯟꯅ ꯎꯔꯦꯜꯒꯤ ꯃꯃꯥꯏꯗ ꯀꯤꯟꯅ ꯊꯤꯜꯂꯝꯃꯤ꯫ ꯎꯔꯦꯜꯁꯨ ꯊꯧꯅꯥ ꯐꯅ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯒꯤ ꯃꯊꯛꯇ ꯃꯥꯌꯣꯛ ꯌꯥꯔꯝꯃꯤ꯫ ꯎꯔꯦꯜꯅ ꯁꯤꯡꯖꯪ ꯑꯃ ꯇꯥꯞ ꯄꯥꯏꯈꯠꯇꯨꯅ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯗ ꯂꯥꯎꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯅꯔꯤꯜ ꯂꯩꯕ ꯀꯅꯥ ꯀꯅꯥꯅꯣ? ꯎꯃꯪ ꯑꯁꯤꯗ ꯎ ꯑꯁꯤ ꯍꯦꯛ ꯌꯥꯟꯗ ꯌꯥꯜꯂꯨ꯫ ꯎꯔꯦꯜ ꯑꯩꯍꯥꯛꯀꯤ ꯏꯇꯤꯛ ꯏꯒꯨꯟ ꯈꯪꯍꯟꯒꯦꯗꯧ꯫ ꯁꯤꯡꯖꯪ ꯑꯁꯤꯅꯅꯦ ꯃꯇꯨꯞ ꯃꯇꯨꯞ ꯀꯛꯇꯨꯅ ꯌꯥꯏꯕꯤ ꯊꯋꯥꯏ ꯂꯧꯒꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯈꯨꯠꯇ ꯌꯥꯝꯅ ꯆꯦꯛꯁꯤꯟꯅ ꯄꯥꯏꯔꯤꯕ ꯁꯤꯡꯖꯪ ꯑꯗꯨ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯗ ꯎꯠꯇꯨꯅ ꯀꯤꯍꯜꯂꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯃꯈꯣꯏ ꯑꯍꯨꯝꯗꯨ ꯑꯃꯨꯛ ꯀꯤꯔꯛꯂꯗꯨꯅ ꯃꯐꯝ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯀꯟꯅ ꯆꯦꯟꯅꯈꯤꯔꯝꯃꯤ꯫ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯍꯧꯅ ꯎꯃꯪ ꯑꯁꯤꯗ ꯎ ꯌꯥꯟꯕꯒꯤ ꯊꯕꯛ ꯄꯨꯝꯅꯃꯛ ꯎꯔꯦꯜꯅ ꯊꯤꯡꯂꯝꯃꯤ꯫ ꯎꯔꯦꯜꯒꯤ ꯃꯇꯧ ꯑꯁꯤꯗ ꯄꯥꯝꯕ ꯑꯃꯗꯤ ꯅꯤꯡꯊꯧꯔꯦꯜ ꯃꯄꯥꯃꯆꯥ ꯃꯩ ꯍꯧꯅ ꯁꯥꯎꯔꯝꯃꯤ꯫ ꯅꯤꯡꯊꯧꯔꯦꯜꯅ ꯃꯆꯥꯅꯨꯄꯥ ꯄꯥꯝꯕ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯏꯆꯥ ꯏꯕꯨꯡꯉꯣ, ꯑꯩꯈꯣꯏꯒꯤ ꯃꯥꯌꯣꯛꯇ ꯂꯦꯞꯂꯛꯂꯤꯕ ꯄꯨꯝꯅꯃꯛ ꯍꯤꯡꯅ ꯊꯝꯗꯨꯅ ꯂꯩꯕ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏꯒꯤꯗꯤ ꯌꯥꯝꯅ ꯃꯥꯡꯖꯕꯅꯤꯗꯣ꯫ ꯃꯔꯝ ꯑꯗꯨꯅ ꯅꯈꯨꯔꯥ ꯑꯌꯥꯡꯂꯩꯒ ꯇꯥꯟꯅꯗꯨꯅꯅꯦ ꯊꯕꯛ ꯄꯨꯝꯅꯃꯛ ꯌꯥꯝꯅ ꯍꯩꯅ ꯁꯤꯡꯅ ꯄꯥꯡꯊꯣꯛꯎꯗꯣ꯫ ꯈꯨꯟꯖꯥ ꯄꯨꯝꯅꯃꯛꯅꯁꯨ ꯋꯥꯐꯝ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯈꯪꯍꯟꯕ ꯌꯥꯗꯦ꯫ ꯅꯨꯄꯥ ꯃꯆꯥ ꯅꯊꯧꯗꯥꯡ ꯄꯥꯡꯊꯣꯛꯎ꯫ ꯐꯒꯅꯤꯗꯣ ꯄꯟꯊꯧ, ꯅꯆꯥ ꯄꯥꯝꯕꯅꯤ ꯄꯥꯝꯕ꯫ ꯑꯁꯤ ꯍꯥꯏꯅꯗꯨꯅ ꯃꯄꯥ ꯃꯆꯥ ꯃꯈꯣꯏ ꯑꯅꯤꯅ ꯑꯃꯗꯤ ꯑꯌꯥꯡꯂꯩꯒ ꯄꯨꯟꯗꯨꯅ ꯑꯔꯣꯟꯕ ꯊꯧꯔꯥꯡ ꯀꯌꯥ ꯑꯃ ꯄꯥꯏꯈꯠꯂꯝꯃꯤ꯫ ꯅꯨꯃꯤꯠ ꯑꯁꯤ ꯎꯔꯦꯜ ꯑꯃꯗꯤ ꯏꯅꯨꯡ ꯍꯦꯟꯕꯤ ꯃꯈꯣꯏ ꯑꯅꯤꯃꯛ ꯈꯨꯜꯒꯤ ꯑꯍꯥꯡꯕ ꯃꯐꯝ ꯑꯃꯗ ꯎꯅꯗꯨꯅ ꯋꯥꯔꯤ ꯁꯥꯅꯔꯝꯃꯤ꯫ ꯏꯅꯨꯡ ꯍꯦꯟꯕꯤꯅ ꯄꯥꯝꯕꯒꯤ ꯍꯩꯅꯗꯕ ꯂꯤꯆꯠ ꯁꯥꯖꯠ ꯑꯗꯨꯒꯤ ꯃꯔꯝ ꯄꯨꯝꯕꯁꯨ ꯎꯔꯦꯜꯗ ꯈꯪꯍꯜꯂꯝꯃꯤ꯫ ꯍꯧꯖꯤꯛꯇꯤ ꯃꯈꯣꯏ ꯑꯅꯤꯃꯛ
ꯌꯥꯝꯅ ꯆꯦꯛꯁꯤꯟꯕ ꯃꯇꯥꯡ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ꯫ ꯄꯥꯝꯕꯒꯤ ꯃꯤꯑꯣꯏ ꯑꯃꯅ ꯃꯐꯝ ꯑꯃꯗ ꯎꯔꯦꯜ ꯑꯃꯗꯤ ꯏꯅꯨꯡ ꯍꯦꯟꯕꯤ ꯃꯈꯣꯏ ꯑꯅꯤꯃꯛ ꯎꯅꯗꯨꯅ ꯂꯩꯍꯧꯔꯦ ꯍꯥꯏꯕ ꯄꯥꯎ ꯇꯝꯅꯗꯨꯅ ꯃꯈꯣꯏ ꯈꯔ ꯂꯥꯛꯇꯨꯅ ꯎꯔꯦꯜ ꯑꯃꯗꯤ ꯏꯅꯨꯡ ꯍꯦꯟꯕꯤ ꯃꯈꯣꯏ ꯑꯅꯤꯕꯨ ꯐꯥꯗꯨꯅ ꯎꯃꯪꯒꯤ ꯑꯁꯣꯝꯗ ꯄꯨꯔꯛꯂꯝꯃꯤ꯫ ꯃꯇꯝ ꯑꯁꯤꯗ ꯄꯥꯝꯕꯒꯤ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯒ ꯎꯔꯦꯜꯒ ꯈꯠꯅꯔꯝꯃꯤ꯫ ꯎꯔꯦꯜꯁꯨ ꯐꯠꯇ꯭ꯔꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯅ ꯐꯤꯚꯝ ꯊꯤꯅ ꯐꯨꯕꯤꯔꯝꯃꯤ꯫ ꯃꯁꯥꯗꯨ ꯌꯥꯝꯅꯁꯨ ꯁꯣꯛꯂꯝꯃꯤ꯫ ꯃꯇꯧ ꯑꯁꯤꯗ ꯏꯅꯨꯡ ꯍꯦꯟꯕꯤꯅ ꯎꯔꯦꯜꯕꯨ ꯀꯣꯟꯗꯨꯅ ꯊꯃꯣꯏ ꯁꯣꯛꯅ ꯀꯞꯆꯔꯝꯃꯤ꯫ ꯃꯇꯧ ꯑꯗꯨꯗ ꯄꯥꯝꯕ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯃꯤꯑꯣꯏꯁꯤꯡꯅ ꯏꯀꯣꯏ ꯀꯣꯏꯁꯤꯟꯗꯨꯅ ꯃꯈꯧ ꯄꯣꯡꯅ ꯅꯣꯛꯁꯜꯂꯝꯃꯤ꯫ ꯄꯥꯝꯕꯅ ꯃꯍꯥꯛꯀꯤ ꯃꯤꯑꯣꯏ ꯑꯃꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ, "ꯍꯩ, ꯍꯧꯖꯤꯛꯃꯛ ꯅꯈꯣꯏ ꯊꯧꯅꯥ ꯐꯕ ꯇꯝꯕ ꯅꯨꯄꯥ ꯑꯁꯤꯒꯤ ꯃꯁꯥ ꯆꯟꯒꯗꯕ ꯀꯣꯝꯖꯥꯎ ꯑꯃꯈꯛ ꯇꯧꯗꯨꯅ ꯊꯝꯃꯨ"꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯌꯥꯊꯪ ꯄꯤꯔꯕ ꯑꯗꯨꯗ ꯈꯨꯗꯛ ꯑꯗꯨꯗ ꯃꯤꯑꯣꯏ ꯈꯔ ꯆꯪꯗꯨꯅ ꯀꯣꯝ ꯑꯃ ꯇꯧꯔꯝꯃꯤ ꯑꯗꯨꯒ ꯎꯔꯦꯜꯕꯨ ꯀꯣꯝ ꯑꯗꯨꯗ ꯂꯪꯊꯔꯝꯃꯤ꯫ ꯃꯇꯧ ꯑꯁꯤꯗ ꯏꯅꯨꯡ ꯍꯦꯟꯕꯤ ꯊꯃꯣꯏ ꯁꯣꯛꯅ ꯀꯞꯆꯗꯨꯅ ꯈꯥꯝꯗꯣꯛꯅꯅꯕ ꯀꯟꯅ ꯍꯣꯠꯅꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯀꯔꯤꯁꯨ ꯉꯝꯖꯔꯝꯗꯦ꯫ ꯏꯅꯨꯡ ꯍꯦꯟꯕꯤꯕꯨ ꯑꯇꯣꯞꯄ ꯃꯐꯝ ꯑꯃꯗ ꯄꯥꯝꯕꯅ ꯆꯤꯡꯗꯨꯅ ꯄꯨꯈꯤ꯫ ꯑꯗꯨꯒ ꯄꯥꯝꯕꯒꯤ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯅ ꯎꯔꯦꯜꯕꯨ ꯍꯤꯡꯅ ꯂꯩꯅꯨꯡꯗ ꯐꯨꯝꯖꯤꯜꯂꯝꯃꯤ꯫ ꯄꯥꯝꯕꯅ ꯏꯅꯨꯡ ꯍꯦꯟꯕꯤꯕꯨ ꯆꯤꯡꯗꯨꯅ ꯄꯨꯔꯛꯄ ꯃꯇꯝ ꯑꯁꯤꯗ ꯈꯨꯟꯖꯥ ꯈꯔ ꯆꯤꯡꯗ ꯀꯥꯔꯛꯄ ꯃꯇꯝ ꯑꯗꯨꯗ ꯅꯨꯄꯤ ꯑꯃꯅ ꯂꯥꯎ ꯈꯣꯡꯕꯒꯤ ꯃꯈꯣꯜ ꯍꯥꯏꯐꯦꯠ ꯇꯥꯈꯤꯕ ꯃꯥꯏꯀꯩ ꯑꯗꯣꯝ ꯇꯝꯅ ꯃꯌꯥꯝ ꯑꯗꯨ ꯆꯦꯟꯁꯤꯟꯅꯈꯤꯔꯝꯃꯤ꯫ ꯈꯨꯟꯖꯥ ꯈꯔ ꯂꯥꯛꯂꯦ ꯈꯪꯂꯕꯗ ꯄꯥꯝꯕ ꯃꯍꯥꯛꯅ ꯏꯅꯨꯡ ꯍꯦꯟꯕꯤꯕꯨ ꯊꯥꯗꯣꯛꯂꯝꯗꯨꯅ ꯃꯍꯥꯛꯀꯤ ꯈꯣꯡꯕꯨꯔꯣꯏꯁꯤꯡ ꯑꯗꯨꯒ ꯃꯐꯝ ꯑꯗꯨ ꯊꯥꯗꯣꯛꯇꯨꯅ ꯀꯟꯅ ꯆꯦꯟꯅꯈꯤꯔꯝꯃꯤ꯫ ꯏꯅꯨꯡ ꯍꯦꯟꯕꯤ ꯃꯍꯥꯛ ꯋꯥꯈꯜ ꯃꯥꯡꯂꯗꯨꯅ ꯂꯩꯃꯥꯏꯗ ꯂꯣꯡꯅ ꯍꯥꯏꯊꯗꯨꯅ ꯇꯥꯗꯨꯅ ꯂꯩꯍꯧꯏ꯫ ꯃꯇꯝ ꯑꯁꯤꯃꯛꯇꯗ ꯈꯨꯟꯖꯥꯁꯤꯡꯅ ꯊꯦꯡꯅꯔꯛꯇꯨꯅ ꯏꯅꯨꯡ ꯍꯦꯟꯕꯤꯒꯤ ꯌꯥꯏꯕꯤ ꯊꯋꯥꯏ ꯀꯟꯕꯤꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯅꯨꯃꯤꯠ ꯑꯁꯤꯒꯤ ꯊꯧꯗꯣꯛ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯦ ꯍꯥꯏꯔꯒ ꯏꯅꯨꯡ ꯍꯦꯟꯕꯤ ꯑꯗꯨꯃꯛ ꯋꯥꯈꯜ ꯇꯥꯗ ꯆꯣꯔꯣꯜ ꯄꯥꯔꯣꯜ ꯂꯣꯟꯗꯨꯅ ꯋꯥꯈꯜ ꯆꯣꯏꯔꯕꯤ ꯑꯉꯥꯎꯕꯤ ꯑꯃ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤꯔꯝꯃꯤ꯫ ꯅꯨꯃꯤꯠ ꯑꯁꯤꯒꯤ ꯑꯊꯦꯡꯕ ꯑꯍꯤꯡꯗ ꯑꯈꯥꯛ ꯑꯔꯥꯎ ꯀꯌꯥꯒ ꯂꯣꯏꯅꯅ ꯅꯣꯡ ꯆꯨꯊꯔꯛꯂꯝꯃꯤ꯫ ꯎꯃꯪ ꯑꯁꯤꯒꯤ ꯂꯥꯏꯔꯦꯝꯕꯤ ꯃꯍꯥꯛꯅ ꯁꯥꯐꯣꯡꯂꯛꯇꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ, "ꯑꯩꯍꯥꯛꯀꯤ ꯏꯁꯥꯏꯒꯣꯜ ꯑꯁꯤꯕꯨ ꯁꯦꯝꯒꯠ ꯁꯥꯒꯠꯄꯗ ꯊꯋꯥꯏꯅ ꯄꯣꯟꯊꯥ ꯑꯣꯏꯈ꯭ꯔꯕ ꯏꯆꯥ ꯏꯕꯨꯡꯉꯣ, ꯅꯍꯥꯛꯀꯤ ꯊꯋꯥꯏꯅ ꯐꯠꯇ꯭ꯔꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯒꯤ ꯃꯊꯛꯇ ꯂꯃꯟ ꯈꯨꯝꯕ ꯉꯝꯖꯔꯣꯗꯣ? ꯅꯍꯥꯛꯀꯤ ꯅꯇꯤꯛ ꯅꯉꯥꯜ ꯂꯥꯏꯔꯦꯝꯕꯤ ꯏꯃꯥ ꯑꯩꯍꯥꯛꯅ ꯍꯥꯞꯄꯤꯔꯕꯅꯤꯗꯣ"꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯎꯃꯪꯒꯤ ꯂꯥꯏꯔꯦꯝꯕꯤ ꯑꯁꯤꯅ ꯎꯔꯦꯜꯒꯤ ꯃꯣꯡꯐꯝ ꯑꯁꯤꯃꯛꯇꯗ ꯃꯇꯤꯛ ꯃꯉꯥꯜ ꯍꯥꯞꯄꯤꯔꯗꯨꯅ ꯈꯨꯗꯛ ꯑꯁꯤꯗ ꯆꯥꯎꯔꯕ ꯎꯖꯥꯎ ꯎꯔꯦꯜ ꯑꯃꯈꯛ ꯍꯧꯍꯜꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯗꯨ ꯆꯥꯎꯌꯥꯏꯃ ꯑꯃꯗꯤ ꯏꯕꯦꯝꯅꯨ ꯃꯈꯣꯏ ꯑꯅꯤꯅ ꯑꯃꯥꯏꯕ ꯊꯣꯡꯂꯦꯟꯒꯤ ꯃꯐꯝꯗ ꯑꯃꯠꯇ ꯆꯤꯊꯗꯅ ꯋꯥꯔꯤ ꯂꯤꯔꯕ ꯑꯗꯨꯗ ꯍꯧꯖꯤꯛꯇꯤ ꯑꯃꯥꯏꯕ ꯊꯣꯡꯂꯦꯟ ꯄꯨꯝꯅꯃꯛ ꯈꯪꯂꯝꯃꯤ꯫ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯍꯧꯗꯨꯅ ꯋꯥꯈꯜ ꯆꯣꯏꯔꯕꯤ ꯏꯅꯨꯡ ꯍꯦꯟꯕꯤꯒꯤ ꯑꯅꯥ ꯂꯥꯌꯦꯡꯕ ꯍꯧꯔꯝꯃꯤ꯫ ꯑꯃꯥꯏꯕ ꯊꯣꯡꯂꯦꯟꯅ ꯃꯅꯥ ꯃꯁꯤꯡꯒꯤ ꯑꯣꯏꯕ ꯍꯤꯗꯥꯛ ꯂꯥꯡꯊꯛ ꯀꯌꯥ ꯁꯦꯝꯗꯨꯅ ꯏꯅꯨꯡ ꯍꯦꯟꯕꯤ ꯃꯍꯥꯛꯄꯨ ꯊꯦꯝꯗꯨꯅ ꯄꯤꯊꯛꯄꯤꯔꯝꯃꯤ꯫ ꯑꯃꯥꯏꯕ ꯊꯣꯡꯂꯦꯟ ꯀꯅꯥꯁꯨ ꯌꯥꯎꯗ ꯊꯧꯗꯣꯛ ꯊꯣꯛꯈꯤꯕ ꯎꯃꯪ ꯑꯗꯣꯝꯗ ꯂꯥꯛꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯑꯁꯨꯝ ꯀꯣꯏꯅ ꯌꯦꯡꯂꯛꯄ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯃꯤꯠꯃꯥꯡꯗ ꯃꯁꯥ ꯃꯎ ꯅꯤꯡꯊꯤꯖꯅ ꯐꯟꯗꯨꯅ ꯍꯧꯔꯤꯕ ꯎꯖꯥꯎ ꯑꯗꯨ ꯎꯕ ꯃꯇꯝꯗ ꯃꯍꯥꯛ ꯃꯆꯤꯟꯗ ꯂꯥꯏꯁꯣꯟ ꯀꯌా ꯑꯃ ꯁꯣꯜꯂꯝꯃꯤ ꯑꯗꯨꯒ ꯃꯅꯥꯛ ꯑꯗꯨꯗ ꯇꯞꯅ ꯆꯪꯁꯤꯜꯂꯛꯂꯝꯃꯤ꯫ ꯃꯇꯝ ꯑꯁꯤꯗ ꯈꯪꯍꯧꯗꯅ ꯑꯃꯥꯏꯕ ꯊꯣꯡꯂꯦꯟꯒꯤ ꯃꯁꯥꯗ ꯁꯥꯍꯨꯝ ꯑꯃꯈꯛ ꯐꯪꯂꯛꯂꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯅꯥꯀꯟ ꯑꯇꯣꯞꯄꯗ ꯑꯌꯥꯡꯂꯩ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯃꯤꯑꯣꯏ ꯈꯔꯒ ꯄꯨꯟꯗꯨꯅ ꯃꯈꯨꯠ ꯃꯈꯨꯠꯇ ꯁꯤꯡꯖꯪ パꯏꯅꯗꯨꯅ ꯎꯃꯪ ꯑꯁꯣꯝꯗ ꯂꯥꯛꯄꯗꯨ ꯂꯥꯞꯇꯛꯅ ꯎꯔꯛꯂꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯑꯃꯥꯏꯕ ꯊꯣꯡꯂꯦꯟ ꯃꯍꯥꯛ ꯎꯖꯥꯎ ꯑꯗꯨꯒꯤ ꯃꯔꯨꯝꯗ ꯂꯩꯁꯤꯟꯗꯨꯅ ꯂꯨꯝꯗꯨꯅ ꯌꯦꯡꯂꯝꯃꯤ꯫ ꯑꯌꯥꯡꯂꯩꯅ ꯃꯍꯥꯛꯀꯤ ꯈꯣꯡꯕꯨꯔꯣꯏꯁꯤꯡ ꯑꯗꯨꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ, "ꯉꯁꯤ ꯑꯩꯈꯣꯏꯅ ꯄꯥꯡꯊꯣꯛꯀꯗꯧꯔꯤꯕ ꯁꯤꯟꯊꯥ ꯑꯁꯦ ꯇꯔꯥꯏ ꯇꯔꯥꯏꯅ ꯄꯥꯡꯊꯣꯛꯄꯗꯤ ꯌꯥꯗꯦ꯫ ꯑꯗꯨꯅ ꯑꯩꯈꯣꯏ ꯌꯥꯝꯅ ꯆꯦꯛꯁꯤꯟꯕ ꯃꯊꯧ ꯇꯥꯏ꯫ ꯃꯔꯝꯗꯤ ꯎꯃꯪ ꯑꯁꯣꯝꯗ ꯑꯗꯨꯉꯩ ꯃꯇꯝ ꯑꯃꯗ ꯀꯅꯥꯒꯨꯝꯕ ꯑꯃꯈꯛꯀꯤ ꯃꯣꯡꯐꯝ ꯑꯣꯏꯈꯤꯗꯣ"꯫ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯈꯣꯡꯕꯨꯔꯣꯏꯁꯤꯡ ꯑꯗꯨ ꯍꯥꯏꯐꯦꯠꯇꯤ ꯈꯧꯇꯛ ꯆꯥꯔꯝꯃꯤ꯫ ꯅꯨꯄꯥ ꯑꯃꯅ ꯍꯥꯏꯐꯦꯠ ꯀꯤꯔꯞꯅ ꯍꯥꯏꯔꯛꯏ, "ꯑꯦ, ꯈꯨꯔꯥꯒꯤ ꯋꯥꯐꯝ ꯑꯁꯤꯗꯤ ꯇꯨꯕꯨ ꯆꯨꯡꯏꯅꯦ"꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯇꯣꯞꯄ ꯃꯤꯑꯣꯏ ꯑꯃꯗ ꯌꯦꯡꯍꯜꯂꯝꯃꯤ꯫ ꯃꯈꯣꯏ ꯃꯁꯦꯜ ꯉꯥꯡꯅꯗꯨꯅ ꯑꯁꯨꯝ ꯂꯥꯛꯄꯅ ꯑꯃꯥꯏꯕ ꯊꯣꯡꯂꯦꯟꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯨꯗꯒꯤ ꯄꯪꯂꯥꯞ ꯂꯥꯞꯇꯅ ꯍꯧꯔꯤꯕ ꯎꯖꯥꯎ ꯑꯃꯒꯤ ꯃꯄꯥ ꯇꯝꯅ
mayamdu changsinnarammi. Ayang leina hairaki. Ngaikho. Masigi u asi mata onthokna phai. Masi hana hekta tuhalasido. Kaugjamalga amata tamlaroi. Matam mangnabani. Asuk minungsi laitraba makhoigi matau asi uraga amaiba thonglena wakhalda asumna khalami. Nakhoi afabadi khak oiraroido. Haujikti nakhoigi matam loirakle. Nupa amana hana singjang adu khutpai chena paiduna ujau adubu yange haiduna singjang adu hek thangatuna yanba haurakpa maktada ujau asidagi namu taibang miyoibagumna atat akham laitana ikheng kayama chenthaраklami. Matau asi ubada makhoi pumnamak ngakpana kham thengnarami. Kari matau kaubage tala pamil asibu namu taibang migumna ikheng chentharakliba asina. Asi hainaduna lairingai matam asida khangaudana ujau adudagi ura kayama mathanta sangdoraktuna miyoising adubu yesinba hauraklami. Mayamsing adu singjang thadoknaduna mahai thawai hingnanaba chenarami. Taurakliba matau aduda laptakna lumduna yenglaga lairiba amaiba thonglen machinda tapna asumna soli. Phattaba tauba nakhoigi matik chaba mahaini. Haujikti nakhoigi chenpham karisu lairaroi. Ayang leina mahaki khongburuising aduda asumna lauraklami. Kari matauno aikhoi yaibi thawai mangba soidre mafam asi thadoktuna chelhaurasi. Adubu makhoi chenjai haibatani ura kaya thoraktuna mahai yesinba makhong makhut punsinba hauraklammi. Aduga yaibi thawai laurami. Mafam asida makhoi pumba yaibi thawai manglammi. Khunjasingnasu tapna khangnarakpadagi ningthaurel amadi mahaki machanupa pamba makhoi anina phattaba tawkhibasing aduna maram oiraga makhoi anibu khul asidagi tanthokpada wa lepnarami. Amadi makhoi anigi mathakta khunjasingna khoisaunnarakladuna mapa macha makhoi anibu yaibi thawai laurasi haiduna khunja pumba makhutta thangten kaya painaduna mapa macha makhoi animak asum tanaraklami. Ningthaurel amadi pamba makhoi ani thawai hingnanaba chelakpa matamda umang asomda yausilaklami. Makhoi animak thawai hingle khanjaduna khunjasingi makhuttagi nanthokduna umang asigi mafam amada lotuna lairami. Khunjasingnasu ningthaurel amadi pamba makhoi animak thiba phanglamde adumak khulda hanakhirami. Pambana mahaki panthauda tapna asumna hairaklami. Panthau khunja pumnamak mongba maral yaida khongdoinakre. Haujikti aikhoigi thawai soidana hinglagani. Matam asida khanghaudana pamana panthau mahaki maikaida onsinduna yenglakpa matamdadi ningthaurel mahak ujau amagi mathakta urina mangak sandu yesinduna thawai manglaga leirammi. Phibam asi uruba matamda pama masadu khanghaudana akiba kayama phauraklammi. Panthau kari matauno asi haiduna mahak masadu yamna pakhatna leiringai matam asida pambagi matung maktada hek yengbada akibagi masak oiraba taibang miyoiba sumanba masa pumnamak ura kaya panba ujau amagum wangdrong wangna leptuna pamba mahakta mamit sangtrik sangna yengduna leirammi. Madu urubada pamba mahak masadu khangaudana tu khyau chonglaklammi. Aduga yamna pakhatna hanglai. Nahak kanano? Umang asigi khoyum laira ujau ura oiba asina noktuna makha taraklammi. Aihak umang asigi khoyum lai sunatte. Adudi nahak kanano? Nasa pumbana uri wari ngakta aduga taibang miyoiba sumanbagum adu sunatte. Hayo nahak kanano? Ujau asina amuk noktuna makha taraklammi. Aihak urelni matam amada nahakna nakhoigi miyoising punduna yamna tamthina yaibi thawai lobikhraba urel nahak ningsinglibra. Wafam asi tabada pamba mahak angakpana kham thenglammi. Aduga yamna pakhatna makhut lonaduna makha tana hairaklammi. Kari haiba masibu oithokpa yabra? Marup urel nataugi yaibi thawai tadi kanbiyo
ꯑꯩꯍꯥꯛ ꯌꯥꯝꯅ ꯂꯥꯟꯈ꯭ꯔꯦ ꯈꯨꯔꯨꯝꯗꯨꯅ ꯍꯥꯏꯖꯔꯤ ꯅꯇꯥꯎꯒꯤ ꯌꯥꯏꯕꯤ ꯊꯋꯥꯏꯗꯗꯤ ꯀꯟꯕꯤꯌꯨ ꯄꯥꯝꯕꯒꯤ ꯂꯧꯅꯝ ꯋꯥꯍꯩꯁꯤꯡ ꯑꯗꯨ ꯇꯥꯕꯗ ꯎꯔꯦꯜ ꯅꯣꯛꯇꯨꯅ ꯍꯥꯏꯔꯛꯏ ꯀꯟꯕꯤꯕ ꯀꯟꯕꯤꯕ ꯃꯗꯨꯒꯤ ꯃꯇꯝ ꯍꯦꯟꯈ꯭ꯔꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯃꯨꯛꯇꯪ ꯁꯥꯐꯨ ꯀꯟꯅ ꯎꯔꯦꯜꯒꯤ ꯃꯈꯨꯠꯇꯒꯤ ꯁꯥꯡꯗꯣꯔꯛꯄ ꯃꯆꯤꯟ ꯌꯥꯝꯅ ꯇꯨꯝꯂꯕ ꯎꯔꯤ ꯑꯗꯨꯅ ꯄꯥꯝꯕꯒꯤ ꯃꯔꯥꯏꯕꯛ ꯃꯄꯥ ꯆꯞ ꯆꯥꯅ ꯌꯨꯡꯗꯨꯅ ꯌꯥꯏꯕꯤ ꯊꯋꯥꯏ ꯂꯧꯔꯝꯃꯤ ꯑꯗꯨꯒ ꯎꯔꯦꯜ ꯅꯣꯛꯇꯨꯅ ꯃꯍꯥꯛꯀꯤ ꯃꯐꯝ ꯑꯗꯨꯗ ꯍꯟꯖꯤꯟꯈꯤꯒꯦ ꯇꯧꯕꯃꯛꯇꯗ ꯉꯁꯥꯏ ꯃꯈꯩ ꯄꯨꯝꯅꯃꯛ ꯂꯨꯝꯗꯨꯅ ꯌꯦꯡꯂꯝꯕ ꯑꯃꯥꯏꯕ ꯊꯣꯡꯂꯦꯟ ꯊꯣꯔꯛꯇꯨꯅ ꯑꯁꯨꯝꯅ ꯂꯥꯎꯗꯨꯅ ꯎꯔꯦꯜꯗ ꯍꯥꯏꯔꯛꯂꯝꯃꯤ ꯍꯦ ꯑꯊꯣꯏꯕ ꯑꯃꯨꯛꯇ ꯉꯥꯏꯕꯤꯈꯣ ꯅꯃꯨ ꯇꯥꯏꯕꯪ ꯃꯤ ꯑꯃꯒꯤ ꯈꯣꯟꯖꯦꯜ ꯇꯥꯕꯗ ꯎꯔꯦꯜ ꯃꯃꯥꯏ ꯂꯩꯊꯣꯔꯛꯇꯨꯅ ꯌꯦꯡꯂꯛꯄ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯅ ꯂꯣꯏꯅ ꯈꯪꯂꯝꯃꯤ ꯃꯤꯁꯛ ꯑꯁꯤ ꯃꯍꯥꯛꯅ ꯌꯥꯝꯅ ꯈꯧꯔꯥꯡꯅ ꯉꯥꯏꯗꯨꯅ ꯂꯥꯛꯈꯤꯕ ꯑꯃꯥꯏꯕ ꯊꯣꯡꯂꯦꯟꯅꯤ ꯍꯥꯏꯕ ꯅꯨꯃꯤꯠ ꯑꯗꯨ ꯎꯃꯪ ꯑꯁꯤꯒꯤ ꯂꯥꯏꯔꯦꯝꯕꯤ ꯑꯁꯤꯅ ꯎꯔꯦꯜ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ ꯏꯆꯥ ꯏꯕꯨꯡꯉꯣ ꯅꯍꯥꯛ ꯑꯗꯨꯝꯅ ꯅꯃꯨ ꯇꯥꯏꯕꯪ ꯃꯤ ꯑꯃꯒꯨꯝꯅ ꯊꯃꯣꯏ ꯁꯣꯟꯊꯕ ꯃꯇꯝ ꯅꯠꯇꯦꯗꯣ ꯎꯔꯦꯜ ꯎꯖꯥꯎ ꯄꯥꯝꯕꯤ ꯑꯃ ꯑꯣꯟꯗꯨꯅ ꯃꯁꯥ ꯄꯨꯝꯕ ꯎꯔꯤ ꯋꯥꯔꯤ ꯉꯥꯛꯇ ꯑꯣꯏꯅ ꯇꯥꯏꯕꯪ ꯃꯤꯔꯣꯜꯗ ꯊꯃꯣꯏ ꯁꯣꯛꯅ ꯂꯥꯏꯔꯦꯝꯕꯤꯒꯤ ꯃꯐꯝꯗ ꯍꯪꯒꯠꯆꯔꯛꯏ ꯍꯦ ꯏꯃꯥ ꯂꯥꯏꯔꯦꯝꯕꯤ ꯅꯆꯥꯅ ꯑꯁꯨꯝꯅ ꯄꯨꯟꯁꯤ ꯂꯦꯟꯕ ꯄꯥꯝꯖꯗꯦ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯁꯤꯡꯒꯤ ꯋꯥꯈꯜ ꯑꯁꯦ ꯌꯥꯝꯅ ꯊꯦꯟꯃꯟꯈ꯭ꯔꯦ ꯃꯈꯣꯏꯒꯤ ꯑꯅꯤꯡꯕ ꯑꯄꯥꯝꯕ ꯑꯗꯨ ꯈꯛꯇꯒꯤꯗꯃꯛꯇ ꯎꯃꯪ ꯑꯁꯤꯒꯤ ꯎꯄꯥꯜ ꯋꯥꯄꯥꯜ ꯀꯌꯥꯁꯤꯡꯕꯨ ꯃꯤꯅꯨꯡꯁꯤ ꯃꯆꯦꯠ ꯑꯃꯠꯇ ꯌꯥꯎꯗ ꯍꯦꯛꯇꯃꯛ ꯌꯥꯟꯊꯠꯄꯤꯕ ꯀꯛꯊꯠꯄꯤꯕ ꯃꯁꯤꯕꯨ ꯀꯔꯤ ꯃꯆꯠꯅꯣ ꯑꯗꯨꯒ ꯑꯃꯅ ꯑꯩꯍꯥꯛꯀꯤ ꯊꯋꯥꯏ ꯑꯣꯏꯔꯤꯕꯤ ꯄꯂꯦꯝ ꯑꯃꯗꯤ ꯏꯅꯨꯡ ꯍꯦꯟꯕꯤ ꯃꯈꯣꯏ ꯑꯅꯤꯕꯨꯁꯨ ꯑꯁꯨꯝꯅ ꯁꯦꯠꯅ ꯈꯥꯏꯅꯕ ꯑꯩꯍꯥꯛ ꯌꯥꯝꯅ ꯄꯦꯟꯗꯦ ꯎꯔꯦꯜꯒꯤ ꯄꯦꯟꯗꯕ ꯃꯇꯧ ꯑꯗꯨꯗ ꯂꯥꯏꯔꯦꯝꯕꯤ ꯑꯁꯤꯅ ꯃꯈꯥ ꯇꯥꯅ ꯍꯥꯏꯔꯛꯂꯝꯃꯤ ꯏꯆꯥ ꯏꯕꯨꯡꯉꯣ ꯅꯍꯥꯛ ꯀꯔꯤꯁꯨ ꯋꯥꯔꯨꯔꯒꯅꯨ ꯍꯧꯖꯤꯛꯇꯤ ꯅꯍꯥꯛꯀꯤ ꯅꯇꯤꯛ ꯅꯉꯥꯜ ꯄꯨꯝꯅꯃꯛ ꯏꯃꯥ ꯑꯩꯍꯥꯛꯅ ꯍꯥꯞꯄꯤꯔꯕꯅꯤ ꯎꯃꯪ ꯑꯁꯤꯕꯨ ꯉꯥꯛꯄꯤ ꯁꯦꯟꯕꯤꯕ ꯃꯤꯁꯛ ꯑꯃ ꯂꯥꯛꯇ꯭ꯔꯤ ꯐꯥꯎꯕꯗꯤ ꯅꯍꯥꯛꯀꯤ ꯇꯧꯕ ꯉꯝꯕ ꯅꯇꯤꯛ ꯅꯌꯥꯏ ꯑꯗꯨꯅꯅꯦ ꯎꯃꯪ ꯑꯁꯤꯕꯨ ꯉꯥꯛ ꯁꯦꯟꯗꯨꯅ ꯂꯩꯔꯣꯗꯣ ꯑꯗꯨꯉꯩ ꯃꯇꯝ ꯑꯃꯗ ꯁꯣꯏꯗꯅꯃꯛꯀꯤ ꯅꯁꯨꯡ ꯅꯔꯦꯡ ꯇꯝꯕ ꯃꯇꯤꯛ ꯃꯌꯥꯏ ꯂꯩꯔꯕ ꯃꯤꯑꯣꯏ ꯑꯃꯈꯛ ꯏꯁꯥꯏꯒꯣꯜ ꯑꯁꯤꯗ ꯊꯨꯡꯂꯔꯛꯈꯤꯒꯅꯤ ꯍꯥꯏꯔꯤꯕ ꯃꯇꯝ ꯑꯗꯨꯗ ꯏꯆꯥꯒꯤ ꯊꯋꯥꯏꯅꯅꯦ ꯂꯥꯏꯔꯝꯂꯦꯟꯗ ꯏꯪꯅ ꯆꯤꯛꯅ ꯂꯩꯕ ꯑꯣꯏꯖꯔꯣ ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯎꯃꯪꯒꯤ ꯂꯥꯏꯔꯦꯝꯕꯤ ꯃꯍꯥꯛꯁꯨ ꯑꯗꯨꯃꯛ ꯁꯥꯊꯣꯛꯈꯤꯔꯝꯃꯤ ꯂꯥꯏꯔꯦꯝꯕꯤꯅ ꯇꯥꯛꯄꯤꯔꯝꯕ ꯄꯨꯝꯅꯃꯛ ꯑꯗꯨ ꯇꯥꯏꯕꯪꯗ ꯃꯪꯐꯥꯎꯅꯔꯛꯂꯕꯗ ꯍꯧꯖꯤꯛꯇꯤ ꯎꯔꯦꯜ ꯌꯥꯝꯅ ꯍꯔꯥꯎꯖꯔꯝꯃꯤ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯅ ꯃꯁꯥꯒꯤ ꯎꯅꯥ ꯑꯃꯈꯛ ꯊꯠꯇꯨꯅ ꯑꯃꯥꯏꯕ ꯊꯣꯡꯂꯦꯟꯗ ꯄꯤꯗꯨꯅ ꯍꯥꯏꯔꯛꯏ ꯃꯔꯨꯞ ꯁꯦ ꯃꯁꯤ ꯂꯧꯁꯤꯜꯂꯨ ꯑꯗꯨꯒ ꯑꯩꯍꯥꯛꯀꯤ ꯃꯇꯝ ꯑꯃꯒꯤ ꯊꯋꯥꯏ ꯑꯣꯏꯔꯝꯕꯤ ꯏꯅꯨꯡ ꯍꯦꯟꯕꯤ ꯃꯍꯥꯛꯀꯤ ꯍꯤꯗꯥꯛ ꯂꯥꯡꯊꯛ ꯑꯗꯨꯗ ꯍꯥꯞꯇꯨꯅ ꯄꯤꯊꯛꯂꯕꯗꯤ ꯃꯍꯥꯛꯀꯤ ꯋꯥꯈꯜ ꯁꯣꯏꯗꯅꯃꯛ ꯇꯥꯔꯛꯀꯅꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯄꯤꯔꯛꯂꯤꯕ ꯎꯅꯥ ꯑꯗꯨꯕꯨ ꯑꯃꯥꯏꯕ ꯊꯣꯡꯂꯦꯟꯅ ꯇꯞꯅ ꯂꯧꯁꯤꯟꯕ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯃꯈꯨꯠꯇ ꯈꯪꯍꯧꯗꯅ ꯑꯔꯪꯕ ꯃꯩꯕꯨꯜ ꯑꯃꯒꯨꯝꯅ ꯉꯥꯟꯊꯣꯔꯛꯂꯝꯃꯤ ꯃꯇꯧ ꯑꯁꯤꯗ ꯑꯃꯥꯏꯕ ꯊꯣꯡꯂꯦꯟ ꯌꯥꯝꯅꯁꯨ ꯉꯛꯂꯝꯃꯤ ꯑꯔꯪꯕ ꯃꯩꯕꯨꯜ ꯑꯗꯨ ꯑꯃꯨꯛ ꯇꯞꯅ ꯃꯥꯡꯈꯤꯗꯨꯅ ꯎꯅꯥ ꯑꯗꯨꯗ ꯆꯪꯈꯤꯔꯝꯃꯤ ꯎꯔꯦꯜꯅ ꯑꯃꯨꯛ ꯃꯈꯥ ꯇꯥꯅ ꯑꯃꯥꯏꯕ ꯊꯣꯡꯂꯦꯟꯗ ꯍꯥꯏꯔꯛꯏ ꯃꯔꯨꯞ ꯅꯍꯥꯛꯅ ꯎꯃꯪ ꯑꯁꯤꯕꯨ ꯉꯥꯛꯄꯤ ꯁꯦꯟꯕꯤꯔꯛꯎ ꯑꯗꯨꯒ ꯑꯩꯍꯥꯛꯀꯤ ꯂꯥꯏꯕꯛ ꯊꯤꯔꯕꯤ ꯄꯂꯦꯝ ꯃꯍꯥꯛ ꯑꯃꯗꯤ ꯏꯅꯨꯡ ꯍꯦꯟꯕꯤ ꯃꯍꯥꯛꯄꯨ ꯃꯔꯨꯞꯅ ꯄꯨꯟꯁꯤꯒꯤ ꯊꯥꯗꯣꯛꯇꯅ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯄꯥꯟꯕꯤꯔꯛꯎ ꯃꯗꯨ ꯎꯔꯒ ꯑꯩꯍꯥꯛ ꯂꯥꯏꯔꯝꯂꯦꯟꯗ ꯏꯪꯅ ꯆꯤꯛꯅ ꯂꯩꯕ ꯉꯝꯒꯗꯧꯔꯤꯕꯅꯤ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯁꯦ ꯃꯔꯨꯞꯀꯤ ꯃꯐꯝꯗꯒꯤ ꯐꯤꯒꯥꯎ ꯁꯥꯅ ꯅꯤꯖꯔꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯎꯔꯦꯜ ꯃꯍꯥꯛꯀꯤ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥꯅ ꯀꯞꯆꯔꯝꯃꯤ ꯃꯇꯧ ꯑꯗꯨꯗ ꯑꯃꯥꯏꯕ ꯊꯣꯡꯂꯦꯟꯁꯨ ꯊꯃꯣꯏ ꯌꯥꯝꯅ ꯁꯣꯛꯂꯝꯃꯤ ꯑꯁꯨꯝꯅ ꯎꯔꯦꯜꯁꯨ ꯂꯥꯏꯔꯝꯂꯦꯟꯗ ꯏꯪꯅ ꯆꯤꯛꯅ ꯂꯩꯈꯤꯔꯝꯃꯤ ꯎꯔꯦꯜꯅ ꯍꯥꯏꯔꯝꯕ ꯄꯨꯝꯅꯃꯛ ꯑꯃꯥꯏꯕ ꯊꯣꯡꯂꯦꯟꯅ ꯄꯥꯡꯊꯣꯛꯇꯨꯅ ꯎꯔꯦꯜꯒꯤ ꯑꯄꯣꯛꯄꯤ ꯄꯂꯦꯝ ꯑꯗꯨꯕꯨꯁꯨ ꯅꯤꯡꯊꯤꯖꯅ ꯁꯦꯟꯅꯕꯤꯔꯝꯃꯤ ꯎꯔꯦꯜꯒꯤ ꯑꯄꯣꯛꯄꯤ ꯊꯝꯕꯥꯜꯒꯤ ꯃꯃꯤꯠꯇꯗꯤ ꯑꯃꯥꯏꯕ ꯊꯣꯡꯂꯦꯟ ꯑꯁꯤ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯥ ꯎꯔꯦꯜꯒ ꯃꯁꯛ ꯆꯞ ꯃꯥꯟꯅꯅ ꯎꯔꯝꯃꯤ ꯃꯔꯝ ꯑꯗꯨꯅ ꯑꯁꯨꯛ ꯀꯨꯏꯕ ꯃꯇꯝ ꯑꯁꯤꯗ ꯊꯤꯕ ꯈꯪꯗꯅ ꯃꯥꯡꯈ꯭ꯔꯕ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯥ ꯍꯜꯂꯛꯂꯦ ꯍꯥꯏꯗꯨꯅ ꯊꯃꯣꯏ ꯁꯣꯛꯅ ꯀꯞꯆꯔꯝꯃꯤ ꯑꯗꯨꯒ ꯏꯅꯨꯡ ꯍꯦꯟꯕꯤ ꯃꯍꯥꯛꯁꯨ ꯑꯃꯥꯏꯕ ꯊꯣꯡꯂꯦꯟꯅ ꯅꯤꯡꯊꯤꯖꯅ ꯂꯥꯌꯦꯡꯕꯤꯔꯗꯨꯅ
wakhal choiduna lairamba mahak haujikti pungpha pharami urielna ningjaramba pumnamak amaiba thonglena pangthoktuna sahi khudingi oina ngamjaba athenpo yauduna hairam lairam suna puraga umang aduda laktuna urielna ujau onkhiba aduda kachaduna khurumjarami matau adu uraga uriel mahaki thawaina lairam lenda khuya tusina laikhirami amadi amaiba thonglen mahaksu inung henbibu punsigi khongloi oina lausinduna nungai yaifana pankhirami matang asida ngasigi wari asi loisinjare matung tarakpadasu hena nungai raba wari kayama channel asina miyamgi damakta lepa leitana purakpa ngambo oijage mayam pumnamakpu channel asigi maikaidagi hanna thagatpa phongdokchari